ꯃꯌꯥꯝꯕꯨ ꯊꯣꯏꯕꯤ ꯀꯩꯁꯥꯝꯅ ꯇꯔꯥꯝꯅ ꯑꯣꯛꯆꯕꯒ ꯂꯣꯏꯅꯅ ꯏꯀꯣꯛꯅꯣꯅ ꯈꯨꯔꯨꯝꯖꯔꯤ꯫ ꯉꯁꯤꯁꯨ ꯃꯍꯧꯁꯥꯒꯨꯝ ꯃꯌꯥꯝꯒꯤꯗꯃꯛꯇ ꯌꯥꯝꯅ ꯅꯨꯡꯉꯥꯏꯔꯕ ꯐꯨꯡꯒꯥ ꯋꯥꯔꯤ ꯑꯃ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ꯫ ꯋꯥꯔꯤ ꯑꯁꯤꯕꯨ ꯏꯕꯤꯔꯛꯄꯅ ꯌꯨꯅꯤꯁꯟ ꯂꯥꯏꯈꯨꯔꯥꯝ꯫ ꯍꯧꯖꯤꯛ ꯃꯌꯥꯝꯒꯤ ꯃꯐꯝꯗ ꯋꯥꯔꯤ ꯑꯁꯤ ꯈꯨꯗꯣꯜ ꯇꯝꯖꯔꯤ, ꯃꯌꯥꯝ ꯄꯨꯟꯅ ꯇꯥꯃꯤꯟꯅꯔꯁꯤ꯫ ꯏꯃꯨꯡꯗꯒꯤ ꯀꯣꯛꯐꯥꯏꯅ ꯊꯣꯛꯂꯛꯇꯨꯅ ꯃꯃꯥꯗ ꯍꯥꯏ, "ꯏꯃꯥ, ꯅꯪ ꯐꯤ ꯁꯨꯕ ꯆꯠꯇꯣꯏꯔꯣ? ꯑꯗꯨꯏꯗꯤ ꯉꯥꯏꯈꯣ, ꯑꯩꯒꯤ ꯈꯣꯡꯒ꯭ꯔꯥꯎ ꯑꯃꯈꯛꯇꯪꯒꯅꯦ ꯐꯨꯔꯤꯠ ꯑꯅꯤꯒ ꯌꯥꯎꯔꯛꯑꯣ." ꯃꯆꯥꯒꯤ ꯋꯥꯍꯩ ꯑꯁꯤꯗ, "ꯍꯩ, ꯁꯪꯗꯦ ꯁꯪꯗꯦ, ꯀꯅꯥꯒꯤ ꯐꯤ ꯁꯨꯕ? ꯅꯁꯥꯅ ꯁꯨꯖꯧ. ꯅꯃꯥꯏꯕꯨ ꯑꯁꯤ ꯌꯧꯅ ꯑꯣꯠꯄ ꯃꯆꯥꯁꯤꯕꯨ ꯀꯔꯤꯅꯣ ꯍꯥꯏꯕꯅꯤ?" ꯀꯣꯛꯐꯥꯏꯅ ꯃꯈꯨꯠꯇꯨꯅ ꯃꯀꯣꯛꯇ ꯍꯣꯠꯇꯨꯅ, "ꯀꯩꯅꯣ ꯏꯃꯥ, ꯅꯆꯥꯒꯤ ꯐꯤ ꯁꯨꯕꯕꯨ ꯀꯩꯗꯧꯋꯦ ꯍꯥꯏꯒꯦ? ꯌꯥꯝꯕꯁꯨ ꯅꯠꯇꯦ, ꯑꯃꯅꯤ ꯈꯛꯇꯅꯤ." "ꯑꯍꯜ ꯑꯣꯏꯔꯕꯤ, ꯀꯨꯔꯨ ꯀꯥꯔꯕꯤ ꯅꯃꯥ ꯑꯩꯕꯨ ꯑꯣꯠꯈꯤꯒꯦ ꯍꯥꯏꯔꯤꯕꯔꯣ ꯅꯪꯒꯤꯁꯦ? ꯅꯪ ꯍꯦꯃꯜꯂꯕꯅꯤꯀꯣ ꯅꯪ. ꯏꯃꯨꯡ ꯑꯁꯤꯒꯤ ꯊꯕꯛꯁꯨ ꯃꯅꯥꯝꯇ ꯌꯥꯎꯁꯤꯟꯕꯤꯕ ꯅꯠꯇꯦ. ꯄꯨꯝꯅꯃꯛ ꯑꯩꯅ ꯂꯣꯏꯅ ꯉꯝꯅꯕ ꯇꯧꯗꯨꯅ ꯂꯩꯔꯦ. ꯍꯣꯏ, ꯏꯈ꯭ꯋꯥꯡ ꯑꯁꯤ ꯀꯣꯟꯕ ꯇꯥꯔꯦꯅꯦꯍꯦ." "ꯑꯁꯤꯕꯨ ꯋꯥꯅꯤ. ꯄꯤꯁꯛ ꯄꯤꯛꯄ ꯌꯨꯝ ꯑꯁꯤꯒꯤ ꯊꯕꯛꯄꯨ ꯇꯧꯕꯗ ꯀꯌꯥꯝ ꯋꯥꯅꯤ ꯍꯥꯏꯒꯦ? ꯏꯃꯥ, ꯅꯪꯁꯦ ꯆꯍꯤ ꯌꯥꯝꯂꯒ ꯅꯀꯣꯛꯇꯣ ꯄꯦꯡ ꯆꯣꯏꯔꯛꯂꯕ꯭ꯔꯥ ꯀꯩꯅꯣꯝ ꯇꯧꯏꯀꯣ." "ꯍꯣ, ꯆꯣꯏꯔꯦ, ꯉꯥꯎꯗꯧꯔꯦ. ꯃꯃꯥ ꯑꯩꯅ ꯑꯁꯤ ꯌꯧꯅ ꯉꯝꯗ ꯍꯣꯠꯅꯔꯤꯕꯁꯦ ꯌꯦꯡꯗꯨꯅ ꯂꯩꯕ ꯉꯝꯃꯦ ꯍꯥꯏꯕꯅꯤ. ꯏꯃꯧ ꯑꯃꯇꯪ ꯄꯤꯁꯤꯜꯂꯛꯎ ꯍꯥꯏꯅ ꯑꯩꯅ ꯍꯥꯏꯔꯛꯂꯤꯕꯁꯦ ꯀꯌꯥꯝꯗꯤ ꯀꯨꯏꯔꯦ. ꯆꯤꯜ ꯂꯩ ꯀꯥꯏꯁꯦ ꯃꯁꯤꯒꯤ ꯋꯥꯍꯩꯇ ꯍꯥꯏꯕꯗ ꯀꯣꯡꯒꯣꯜ ꯀꯥꯔꯕꯅꯤ." ꯃꯃꯥꯒꯤ ꯍꯟꯗꯛꯃꯨꯛꯀꯤ ꯋꯥꯍꯩ ꯑꯁꯤꯗ ꯀꯣꯛꯐꯥꯏꯅ ꯅꯣꯛꯐꯦꯠ ꯇꯧꯅ ꯃꯃꯥꯒꯤ ꯅꯥꯛꯇ ꯐꯝꯊꯔꯛꯇꯨꯅ ꯍꯥꯏ, "ꯑꯗꯨꯕꯨ ꯏꯃꯥ, ꯍꯟꯗꯛꯇꯤ ꯅꯆꯥ ꯑꯩ ꯅꯨꯄꯤ ꯑꯃ ꯀꯣꯏꯔꯦ." "ꯅꯪꯒꯤꯗꯤ ꯍꯦꯛ ꯍꯥꯏꯔꯨꯔꯒ ꯑꯗꯨ ꯉꯥꯛꯇꯅꯤ. ꯅꯨꯄꯤ ꯀꯣꯏꯔꯦ ꯑꯁꯤꯅꯕꯨ ꯄꯨꯁꯤꯜꯂꯛꯄꯗꯤꯅꯦ ꯁꯨꯛꯄꯨ ꯍꯦꯛ ꯄꯨꯁꯤꯜꯂꯛꯇꯦ. ꯑꯣ ꯄꯦꯜꯂꯦ ꯌꯥꯔꯦ ꯅꯪꯒꯤ ꯋꯥꯗꯣ. ꯁꯨꯛꯊꯥ ꯍꯦꯛ ꯊꯥꯖꯗ꯭ꯔꯦ." "ꯑꯦ, ꯀꯩꯅꯣ ꯏꯃꯥ, ꯃꯆꯥ ꯑꯩꯅ ꯍꯥꯏꯕ ꯋꯥꯁꯤꯕꯨ ꯁꯨꯛꯊꯥ ꯊꯥꯖꯗꯦ ꯀꯩꯅꯣ? ꯑꯗꯨꯝꯅꯗꯤ ꯍꯥꯏꯅꯨꯗ." "ꯍꯣ, ꯊꯥꯖꯅꯕꯅꯦ ꯅꯨꯄꯤꯗꯨ ꯌꯨꯝꯁꯤꯗ ꯀꯣꯛ ꯄꯨꯁꯤꯜꯂꯧꯗꯅ. ꯑꯗꯨꯗꯤ ꯅꯠꯇꯦ, ꯅꯆꯤꯜ ꯑꯗꯨꯗ ꯀꯣꯏꯔꯦ ꯇ ꯍꯥꯏꯕ. ꯃꯗꯨꯅꯗꯤꯅꯦ ꯈꯛ ꯊꯥꯖꯗ꯭ꯔꯦ. ꯆꯠꯂꯣ, ꯅꯁꯛ ꯑꯗꯨ ꯌꯦꯡꯅꯤꯡꯗꯦ. ꯆꯠꯂꯣ." "ꯏꯃꯥ, ꯏꯃꯥꯅ ꯄꯣꯛꯄꯤꯔꯤꯕ ꯅꯆꯥꯒꯤ ꯁꯛꯇꯝꯁꯦ ꯃꯨꯟꯅ ꯑꯝꯇ ꯌꯦꯡꯕꯤꯌꯨ. ꯀꯨꯆꯨꯅ ꯈꯔ ꯂꯩꯁꯤꯜꯂꯦ, ꯃꯪꯒ꯭ꯔꯥ ꯀꯥꯕ ꯃꯥꯟꯗ꯭ꯔꯣ?" "ꯍꯦ, ꯇꯥꯅꯤꯡꯗꯦ. ꯁ꯭ꯋꯥꯏꯗ ꯋꯥꯁꯣꯏ ꯌꯥꯝ ꯉꯥꯡꯅꯨꯀꯣ. ꯊꯕꯛꯅ ꯊꯕꯛ ꯌꯥꯝꯕꯅꯦ. ꯉꯜꯂꯤꯉꯩꯁꯤꯗ ꯐꯤ ꯈꯔꯁꯦ ꯑꯝꯇ ꯁꯨꯍꯧꯒꯦ ꯍꯥꯏꯅ ꯇꯧꯕꯅꯤ. ꯆꯠꯂꯣ." "ꯉꯥꯏꯈꯣ ꯏꯃꯥ, ꯑꯩꯒꯤ ꯐꯤ ꯄꯨꯊꯣꯔꯛꯈꯤꯒꯦ." "ꯅꯨꯄꯤ ꯊꯤꯅꯤ ꯍꯥꯏꯕ ꯈꯪꯗ꯭ꯔꯕꯗꯤꯅꯦ ꯅꯁꯥꯅ ꯁꯨꯖꯧ. ꯍꯥꯏꯔꯛꯀꯅꯣ ꯑꯃꯇ ꯑꯩꯉꯣꯟꯗ." "ꯏꯃꯥ, ꯍꯟꯗꯛꯀꯤ ꯅꯨꯄꯤꯗꯣ ꯁꯣꯏꯗꯅ ꯄꯨꯔꯛꯂꯒꯦ. ꯏꯃꯥꯒꯤ ꯃꯃꯧꯗꯣ ꯄꯨꯔꯛꯂꯒꯦꯕ. ꯍꯣꯔꯦꯟ ꯃꯥ ꯎꯅꯕ ꯆꯠꯄꯗ ꯁꯦꯠꯅꯕ ꯈꯣꯡꯒ꯭ꯔꯥꯎ ꯐꯨꯔꯤꯠꯅꯤ ꯑꯩꯅ ꯏꯃꯥꯗ ꯍꯧꯖꯤꯛ ꯁꯨꯕꯤꯌꯨ ꯍꯥꯏꯁꯦ. ꯏꯃꯥ, ꯑꯩ ꯄꯨꯊꯣꯔꯛꯀꯦ, ꯀꯨꯏꯔꯣꯏ ꯂꯩꯔꯝꯃꯨ." ꯑꯁꯤ ꯍꯥꯏꯗꯨꯅ ꯀꯣꯛꯐꯥꯏ ꯏꯃꯨꯡꯗ ꯁꯠ ꯆꯪꯈꯤ. ꯂꯩꯃꯍꯜꯅ ꯍꯥꯏꯖꯩ, "ꯃꯁꯤꯃꯀꯣ ꯈꯣꯡꯒꯨꯜꯅ ꯈꯣꯡꯒꯨꯜ ꯇꯥꯗ꯭ꯔꯤꯕ ꯅꯨꯄꯤ ꯑꯁꯤꯗ ꯊꯤꯔꯣꯅ ꯐꯅ ꯀꯟꯅ ꯍꯥꯏꯕꯅꯤ. ꯍꯧꯖꯤꯛ ꯐꯥꯎꯕ ꯃꯥꯅ ꯃꯃꯥ ꯑꯩꯕꯨ ꯑꯣꯠꯂꯤꯅꯦꯁꯦ. ꯌꯦꯡꯒꯦꯕ ꯃꯥ." ꯀꯣꯛꯐꯥꯏꯅ ꯈꯣꯡꯒ꯭ꯔꯥꯎꯒ ꯐꯨꯔꯤꯠꯀꯗꯨ ꯄꯥꯏꯗꯨꯅ ꯄꯨꯊꯣꯔꯛꯏ. "ꯏꯆꯦꯃ, ꯁꯤ ꯁꯨꯗꯣ, ꯌꯥꯝꯕ ꯅꯠꯇꯦ." "ꯌꯥꯝꯃꯣꯏ, ꯅꯪꯗꯤ ꯌꯥꯝꯃꯣꯏꯕ. ꯁꯨꯝ ꯅꯪꯅꯦ, ꯅꯪ ꯁꯤꯗꯒꯤꯗꯤ ꯌꯦꯡꯉꯣ ꯑꯩꯅ. ꯅꯨꯄꯤ ꯄꯨꯁꯤꯜꯂꯛꯇ꯭ꯔꯕꯗꯤ ꯆꯥꯛ ꯑꯃꯇ ꯄꯤꯖꯔꯣꯏꯗꯧꯅꯤ." "ꯍꯦꯔꯩꯃ, ꯁꯤꯕꯨ ꯋꯥꯅꯤꯅ ꯐꯤꯗꯣ ꯑꯃꯨꯛ ꯀꯪꯍꯧꯔꯣꯏ. ꯁꯨꯔꯨ ꯌꯥꯔꯦ." "ꯅꯃꯥꯏꯕꯨ ꯂꯛꯅꯧꯀꯣ ꯅꯪ. ꯂꯛꯅꯧ ꯍꯥꯏꯔꯤꯕꯁꯤꯅꯤ." ꯉꯥꯡꯗꯨꯅ ꯃꯅꯤꯡ ꯑꯗꯣꯝꯗ ꯆꯠꯂꯤ. ꯑꯁꯨꯛ ꯉꯥꯡꯅꯕ ꯃꯆꯥ, ꯃꯃꯥ ꯑꯩꯒꯤ ꯋꯥꯕꯁꯦ ꯀꯔꯤꯁꯨ ꯍꯦꯛ ꯎꯗꯦꯕ. ꯀꯣꯛꯐꯥꯏꯅ ꯅꯣꯛꯐꯦꯠ ꯇꯧꯅ ꯍꯥꯏꯖꯩ, "ꯑꯩ ꯅꯨꯄꯤ ꯑꯃ ꯀꯣꯏꯔꯦ ꯍꯥꯏꯕꯁꯦ ꯑꯩꯈꯣꯏ ꯃꯥꯅ ꯈꯛ ꯊꯥꯖꯗꯦꯕ. ꯑꯗꯨꯕꯨꯗꯤ ꯊꯥꯖꯐꯝ ꯊꯣꯛꯇꯦ. ꯅꯍꯥꯟꯈꯩꯗꯤ ꯑꯩꯅ ꯀꯣꯏꯗꯅ ꯏꯃꯥꯅ ꯉꯥꯡꯃꯟꯕꯗꯨꯗ ꯀꯣꯏꯔꯦ ꯍꯥꯏꯖꯤꯟꯕꯅꯤ. ꯃꯆꯥꯒꯤ ꯁꯛꯁꯦ ꯀꯌꯥꯃꯨꯛ ꯌꯥꯝꯅ ꯊꯤꯒꯦ ꯍꯥꯏꯕꯁꯦ ꯃꯍꯥꯛ ꯈꯪꯗ꯭ꯔꯥ ꯍꯥꯏꯕꯅꯤꯗ. ꯑꯗꯨꯕꯨ ꯍꯧꯖꯤꯛꯇꯤ ꯂꯥꯏꯕꯛ ꯐꯕ ꯍꯥꯏꯒꯗ꯭ꯔꯥ, ꯎꯆꯤꯟ ꯅꯥꯆꯤꯟꯅ ꯅꯨꯄꯤ ꯑꯃ, ꯑꯗꯨꯁꯨ ꯃꯧ, ꯃꯄꯥꯝꯅ ꯍꯜꯂꯛꯇꯨ ꯂꯩꯕꯤ ꯑꯃꯗꯤ ꯀꯣꯏꯕ ꯐꯪꯖꯔꯦ. ꯃꯁꯤ ꯃꯉꯥꯏ ꯀꯩꯅꯣ. ꯍꯣꯔꯦꯟꯗꯤ ꯃꯥꯒ ꯎꯅꯔꯨꯗꯣꯏꯅꯤ." ꯇꯨꯔꯦꯜ ꯃꯄꯥꯜ ꯑꯗꯨꯗ ꯅꯨꯄꯤ ꯈꯔꯁꯨ ꯐꯤ ꯁꯨꯗꯨꯅ ꯂꯩꯔꯝꯃꯤ. ꯆꯥꯏꯕꯤꯅ, "ꯍꯣ ꯏꯆꯦ, ꯐꯤ ꯁꯨꯒꯦꯔꯣ?" ꯍꯣꯏ, ꯁꯨꯕ ꯀꯨꯝꯊꯔꯛꯂꯤꯅꯤ. "ꯑꯩꯈꯣꯏꯁꯨ ꯁꯨꯔꯤ, ꯁꯨꯃꯤꯟꯅꯔꯁꯤ." ꯃꯀꯣꯛꯇꯒꯤ ꯈꯨꯗꯦꯡꯗꯨ ꯃꯈꯥꯗ ꯊꯪꯊꯩ. ꯑꯗꯨꯒ ꯍꯥꯏ, "ꯈ꯭ꯋꯥꯡꯒ ꯌꯥꯗ꯭ꯔꯕ ꯖꯥꯠꯅꯤꯗ ꯇꯧꯔꯤꯁꯤ. ꯍꯥꯏꯁꯨ ꯍꯥꯏꯕꯅꯤ ꯏꯆꯦ, ꯊꯕꯛ ꯄꯨꯝꯅꯃꯛ ꯏꯆꯦꯅ ꯂꯣꯏꯅ ꯇꯧꯗꯨꯅ ꯂꯩꯔꯦ. ꯅꯆꯥꯅꯨꯄꯥꯗꯨꯕꯨ ꯍꯧꯖꯤꯛ ꯐꯥꯎꯕ ꯀꯩꯗꯧꯔꯤꯒꯦ?" "ꯍꯣ, ꯉꯥꯡꯉꯤꯕꯅꯤ. ꯉꯥꯡꯕꯗ ꯀꯔꯤ ꯉꯥꯡꯒꯗꯣꯏꯅꯣ ꯍꯥꯏꯕ ꯈꯪꯖꯤꯜꯂꯛꯇ꯭ꯔꯦ. ꯏꯆꯥ ꯑꯃꯇꯪ ꯄꯣꯛꯄꯁꯦ ꯑꯣꯟꯊꯣꯛꯅ ꯋꯥꯈꯜ ꯇꯥꯈꯤꯗ꯭ꯔꯦ. ꯍꯣꯏꯅꯦ, ꯃꯃꯥꯒꯤ ꯋꯥꯕꯁꯦ ꯀꯩꯁꯨ ꯍꯦꯛ ꯈꯪꯗꯦꯕ. ꯑꯩꯅ ꯐꯅ ꯉꯥꯡꯂꯨꯅꯤ ꯍꯥꯟꯅꯒꯤ ꯃꯐꯝꯗ ꯄꯣꯛ ꯑꯗꯨꯝ ꯇꯥꯅꯤ." ꯏꯁꯤꯡ ꯈꯔ ꯁꯣꯛꯀꯠꯇꯨꯅ ꯈꯨꯗꯦꯡ ꯑꯗꯨꯗ ꯍꯩꯊꯩ. ꯅꯨꯄꯤ ꯑꯃꯅ ꯑꯃꯨꯛ, "ꯏꯆꯦ, ꯀꯣꯛꯐꯥꯏꯒꯤꯕꯨ ꯃꯥꯒ ꯈꯪꯅ ꯆꯥꯟꯅꯕ ꯅꯨꯄꯤ ꯑꯃꯠꯇ ꯂꯩꯇꯦꯅ ꯍꯥꯏꯕꯔꯅꯦ?" "ꯍꯣ, ꯉꯥꯡꯂꯨꯔꯒ ꯍꯪꯂꯨꯔꯒꯅꯅꯦ ꯂꯩꯇꯃ ꯍꯥꯏ. ꯂꯩꯔꯕꯗꯤ ꯄꯨꯁꯤꯜꯂꯛꯑꯣ ꯍꯥꯏꯕꯁꯨꯅꯦ ꯁꯨꯛꯄꯨ ꯍꯦꯛ ꯄꯨꯁꯤꯜꯂꯛꯇꯦ." "ꯑꯗꯨꯗꯤ ꯃꯥꯒꯤꯗꯣ ꯂꯩꯔꯝꯂꯔꯣꯏ. ꯏꯆꯦꯅ ꯉꯥꯡꯃꯟꯕꯗꯨꯗ ꯍꯥꯏꯖꯤꯜꯂꯤꯕ ꯑꯣꯏꯔꯝꯅꯤ."
ꯏꯆꯥ ꯅꯨꯄꯥ ꯑꯁꯤ ꯀꯨꯆꯨꯃꯩ ꯁꯛꯇꯥ ꯑꯃ ꯀꯌꯥ ꯌꯦꯡꯕ ꯌꯥꯗꯦ ꯍꯥꯏꯕ ꯑꯩꯅꯁꯨ ꯈꯪꯏ ꯅꯨꯄꯤ ꯑꯃꯠꯇꯅ ꯃꯉꯣꯟꯗ ꯌꯥꯗ꯭ꯔꯕ꯭ꯔꯥ ꯀꯔꯤꯅꯣ ꯈꯪꯗꯦꯅꯤ ꯁꯛꯅ ꯍꯦꯛꯇ ꯌꯥꯕ꯭ꯔꯥꯗ ꯃꯥ ꯅꯨꯄꯥꯅꯤ ꯀꯩꯅꯣ ꯆꯍꯤ ꯈꯔꯗꯨꯝ ꯂꯩꯁꯤꯜꯂꯝꯂꯅꯤ ꯃꯍꯥꯛ ꯑꯃꯗꯤ ꯊꯦꯝꯕ꯭ꯔꯥ ꯅꯧꯕ꯭ꯔꯥ ꯇꯧꯔꯒ ꯀꯣꯏꯕ ꯌꯥꯏꯅ ꯈꯪꯗ꯭ꯔꯦ ꯑꯩꯅ ꯂꯣꯏꯅ ꯇꯧꯗꯨꯅ ꯂꯩꯔꯦ ꯑꯋꯥꯕ ꯑꯃ ꯑꯣꯏꯔꯦ ꯑꯩ ꯋꯥꯔꯝꯅꯤꯕꯨ ꯏꯆꯦ ꯐꯅꯌꯥꯝꯅ ꯆꯥꯏꯕꯤꯅ ꯑꯃꯨꯛ ꯍꯥꯏꯔꯛꯏ ꯃꯥꯅ ꯅꯨꯄꯤ ꯁꯨꯛꯄꯨ ꯄꯨꯁꯤꯜꯂꯛꯇ꯭ꯔꯕꯅꯤꯅ ꯏꯆꯦꯅ ꯑꯣꯏꯅ ꯅꯃꯧ ꯅꯨꯄꯤ ꯊꯤꯔꯣꯗꯅ ꯑꯃꯁꯨ ꯌꯥꯎꯁꯤꯜꯂꯛꯏ ꯍꯥꯏꯒꯨꯝꯂꯗꯅ ꯏꯆꯦ ꯃꯁꯤꯅ ꯐꯅꯤ ꯏꯆꯦꯅ ꯑꯣꯏꯅ ꯍꯦꯛꯇ ꯊꯤꯔꯣ ꯍꯥ ꯃꯗꯨꯅ ꯐꯔꯗ꯭ꯔꯅꯦ ꯁꯤ ꯅꯠꯇꯅ ꯀꯔꯤꯃꯨꯛ ꯎꯄꯥꯏ ꯂꯩ ꯏꯆꯦ ꯊꯤꯔꯣ ꯈꯨꯠꯁꯥꯕꯤ ꯑꯃ ꯑꯣꯏꯅ ꯊꯤꯔꯣ ꯃꯗꯨꯗ ꯃꯥꯅ ꯄꯥꯝꯃꯤ ꯄꯥꯝꯗꯦ ꯀꯒꯥꯏꯗꯅ ꯑꯃꯨꯛ ꯍꯥꯏꯔꯛꯂꯕꯗꯤ ꯍꯦꯔꯥ ꯃꯥꯁꯨ ꯑꯗꯨꯗ ꯇꯨꯀꯥ ꯇꯨꯀꯤꯒ ꯑꯃꯨꯛ ꯊꯤꯔꯕꯗꯤ ꯌꯥꯔꯔꯣꯏ ꯃꯍꯥꯛ ꯅꯨꯄꯤ ꯐꯪꯗꯦꯁꯦ ꯃꯁꯥꯅ ꯈꯪꯖꯔꯤꯕ ꯅꯠꯇ꯭ꯔꯣ ꯃꯗꯨꯗ ꯆꯤꯜꯍꯥꯎ ꯑꯃ ꯊꯤꯔꯕꯗꯤ ꯃꯄꯨꯟꯁꯤꯗꯨꯃꯅꯦ ꯆꯨꯞ ꯁꯥꯔꯒ ꯂꯩꯖꯒꯦꯇꯅꯤ ꯍꯥꯏꯒꯨꯝꯂꯗꯅ ꯆꯥꯏꯕꯤ ꯑꯩꯅ ꯑꯣꯏꯅ ꯍꯦꯛꯇ ꯏꯃꯧ ꯊꯤꯕꯅ ꯐꯅꯤ ꯀꯔꯤꯒꯤ ꯃꯥꯅ ꯌꯥꯗꯕ ꯏꯆꯦ ꯑꯗꯨꯝꯅ ꯊꯤꯔꯣ ꯑꯩꯈꯣꯏꯁꯨ ꯅꯨꯄꯤ ꯑꯐꯕ ꯂꯩ ꯂꯥꯛꯄ꯭ꯔꯥ ꯍꯥꯏꯗꯅ ꯄꯥꯎꯒ ꯍꯥꯏꯔꯛꯀꯦ ꯍꯣꯏ ꯍꯥꯏꯅꯔꯤꯉꯩ ꯑꯁꯤꯗ ꯑꯔꯨꯕꯤꯁꯨ ꯃꯈꯨꯠꯇ ꯄꯨꯟ ꯑꯃ ꯄꯥꯏꯗꯨꯅ ꯇꯨꯔꯦꯜꯗ ꯏꯁꯤꯡ ꯁꯣꯛꯄ ꯀꯨꯝꯂꯛꯏ ꯃꯍꯥꯛꯅ ꯍꯥꯏ ꯀꯔꯤ ꯋꯥꯔꯤ ꯁꯥꯔꯝꯂꯤꯅꯣ ꯆꯥꯏꯕꯤꯅ ꯍꯣꯏ ꯏꯆꯦꯒꯤ ꯃꯆꯥꯅꯨꯄꯥ ꯀꯣꯛꯐꯥꯏꯒꯤ ꯅꯨꯄꯤ ꯑꯃ ꯊꯤꯔꯁꯤ ꯍꯥꯏꯗꯅ ꯋꯥꯔꯤ ꯇꯧꯔꯝꯂꯤꯕ ꯀꯣꯛꯐꯥꯏꯒꯤ ꯍꯥꯏꯕ ꯂꯩ ꯃꯍꯜꯗꯣꯟ ꯁꯤꯟꯗꯨꯅ ꯏꯆꯦ ꯑꯩꯅ ꯀꯣꯛꯐꯥꯏꯒꯤ ꯄꯥꯎ ꯑꯃ ꯇꯥꯕ ꯂꯩꯌꯦ ꯀꯔꯤ ꯄꯥꯎꯅꯣꯅꯦ ꯑꯔꯨꯕꯤ ꯑꯗꯨꯕꯨꯔꯣ ꯑꯩꯈꯣꯏ ꯈꯨꯜ ꯑꯗꯨꯗꯒꯤ ꯃꯧ ꯍꯜꯂꯛꯄꯤ ꯑꯃ ꯀꯣꯏꯕ ꯃꯥꯜꯂꯤ ꯃꯁꯤꯗꯤ ꯏꯉꯛꯉꯛꯅ ꯍꯥ ꯀꯔꯤ ꯍꯥꯏꯕ ꯃꯧ ꯍꯜꯂꯛꯄꯤ ꯀꯣꯏ ꯍꯥꯏꯕ ꯑꯁꯨꯝꯅ ꯍꯥꯏꯅꯩꯌꯦ ꯑꯩꯁꯨ ꯃꯁꯤꯒꯤ ꯋꯥꯁꯦ ꯏꯆꯦꯗ ꯑꯃꯨꯛꯇ ꯇꯝꯒꯦ ꯍꯥꯏꯗꯅ ꯈꯜꯂꯝꯂꯤꯕꯅꯤ ꯂꯩ ꯃꯍꯜꯗꯤ ꯃꯈꯨꯠꯇꯨꯅ ꯃꯊꯕꯥꯛꯇ ꯌꯩꯖꯗꯨꯅ ꯏꯁ ꯃꯧ ꯀꯣꯏ ꯍꯥꯏꯕ ꯂꯣꯏꯔꯦꯗꯅ ꯑꯩꯒꯤ ꯏꯆꯥ ꯅꯨꯄꯥꯁꯤꯡ ꯇꯧꯔꯤꯕꯁꯤꯕꯨ ꯀꯔꯤꯅꯣ ꯄꯨꯡꯃꯥꯡ ꯃꯥꯡꯂꯗꯅ ꯇꯧꯔꯤꯁꯤꯒꯦ ꯏꯆꯦ ꯅꯨꯄꯤꯗꯣ ꯈꯔꯁꯨ ꯇꯧꯕ ꯉꯝꯕꯅꯤ ꯑꯩꯈꯣꯏꯒꯤꯗꯤ ꯂꯩꯀꯥꯏ ꯄꯨꯜꯂꯤꯕꯅꯤꯅꯅꯦ ꯃꯥꯒꯤ ꯃꯔꯝꯆꯠ ꯃꯨꯟꯅ ꯈꯪꯉꯤ ꯏꯆꯦ ꯏꯕꯨꯡꯉꯣꯅ ꯄꯨꯁꯤꯜꯂꯛꯇ꯭ꯔꯤꯉꯩ ꯑꯃꯨꯛꯇ ꯋꯥ ꯍꯥꯏꯌꯨꯀꯣ ꯍꯌꯦꯡ ꯄꯨꯁꯤꯜꯂꯛꯂꯕꯗꯤ ꯏꯆꯦ ꯅꯪ ꯃꯊꯥ ꯁꯥꯖꯅꯤ ꯂꯣꯏꯔꯦꯗꯅ ꯑꯩꯒꯤ ꯏꯆꯥ ꯅꯨꯄꯥꯁꯤꯡ ꯇꯧꯔꯤꯕꯁꯤꯕꯨ ꯀꯔꯤꯅꯣ ꯏꯕꯤ ꯆꯥꯏꯕꯤꯁꯨ ꯌꯥꯎꯁꯤꯜꯂꯛꯏ ꯏꯆꯦ ꯋꯥꯁꯤ ꯌꯥꯝꯅ ꯂꯨꯏꯗ ꯍꯣꯏ ꯃꯈꯣꯏꯒꯨꯝꯕꯤ ꯅꯨꯄꯤꯕꯨ ꯍꯟꯊꯅ ꯌꯦꯡꯗꯨꯅ ꯋꯥ ꯉꯥꯡꯕꯒꯤꯗꯤ ꯅꯠꯇꯦ ꯃꯥ ꯄꯥꯈꯪꯅꯤ ꯄꯥꯈꯪ ꯑꯃ ꯑꯣꯏꯔꯕꯗꯤ ꯂꯦꯝꯅ ꯂꯩꯁꯥꯕꯤ ꯑꯃ ꯀꯣꯏꯕ ꯌꯥꯏꯗꯅ ꯀꯔꯤꯒꯤ ꯃꯥꯅ ꯃꯧ ꯀꯣꯏꯕ ꯏꯆꯦ ꯐꯠ ꯑꯃꯨꯛꯇ ꯊꯥꯗꯠꯍꯧ ꯍꯌꯦꯡ ꯇꯨꯡꯗ ꯐꯔꯛ ꯇꯥꯅꯔꯛꯀꯅꯤꯀꯣ ꯂꯩ ꯃꯍꯜ ꯐꯤ ꯁꯨꯔꯤꯕ ꯑꯗꯨꯗꯒ ꯈꯣꯏꯖꯪꯗ꯭ꯔꯤ ꯁꯥꯎꯅꯤꯡꯕꯅꯁꯨ ꯂꯣꯏꯔꯦ ꯃꯃꯥ ꯑꯩꯅ ꯃꯥꯕꯨ ꯄꯤꯁꯛ ꯍꯦꯛ ꯄꯤꯛꯂꯤꯉꯩꯗꯒꯤ ꯃꯊꯤꯕꯣꯡ ꯊꯥꯛꯇꯨꯅ ꯌꯣꯛꯂꯛꯂꯤꯕꯁꯤꯕꯨ ꯃꯥꯅ ꯃꯧ ꯀꯣꯏꯅꯕ꯭ꯔꯥ ꯍꯥꯏꯕꯅꯤ ꯑꯩ ꯈꯣꯏꯌꯒꯣꯁꯦ ꯌꯥꯝ ꯁꯥꯎꯅꯤꯡꯉꯤꯗ ꯐꯤ ꯁꯨꯕꯗꯣ ꯎꯁꯤꯟꯅ ꯂꯣꯏꯔꯦ ꯃꯥꯅ ꯍꯥꯏꯔꯝꯃꯤ ꯑꯔꯨꯕꯤ ꯆꯥꯏꯕꯤ ꯑꯩ ꯀꯥꯔꯦ ꯑꯩ ꯑꯃꯨꯛꯇ ꯂꯥꯟ ꯇꯧꯔꯨꯒꯦ ꯍꯣꯏ ꯏꯆꯦ ꯊꯨꯅ ꯇꯣꯛꯅꯍꯜꯂꯨꯀꯣ ꯃꯌꯨꯝ ꯇꯝꯅ ꯀꯥꯈꯤ ꯃꯈꯣꯏꯅ ꯑꯃꯨꯛ ꯍꯥꯏꯅꯍꯧꯏ ꯀꯔꯤ ꯋꯥꯈꯜꯗꯅꯣ ꯄꯥꯈꯪ ꯃꯥꯅ ꯃꯧ ꯍꯜꯂꯛꯄꯤ ꯀꯣꯏꯔꯤꯕꯗꯨꯕꯣ ꯆꯥꯏꯕꯤ ꯃꯈꯣꯏ ꯄꯥꯈꯪ ꯃꯆꯥꯁꯤꯡꯁꯦ ꯃꯧ ꯌꯥꯝ ꯄꯥꯝꯕꯅꯤ ꯃꯧꯗ ꯌꯥꯝ ꯆꯣꯞꯄꯅꯤ ꯑꯗꯨꯕꯨ ꯀꯔꯤꯒꯤꯅꯣ ꯍꯥꯏꯕ ꯍꯦꯔꯥ ꯅꯪꯁꯨ ꯑꯗꯨ ꯐꯥꯎꯕ ꯈꯪꯗ꯭ꯔꯕꯗꯤ ꯂꯣꯏꯔꯦꯗꯅ ꯈꯪꯗꯕꯩꯅꯤꯅ ꯍꯥꯏꯔꯤꯁꯦ ꯃꯁꯤꯗ ꯃꯅꯥꯀꯣꯡ ꯃꯌꯥꯗ ꯆꯪꯁꯤꯟꯗꯨꯅ ꯅꯥꯁꯣꯟ ꯄꯤꯛꯅ ꯍꯥꯏ ꯃꯗꯨꯕꯨ ꯇꯥꯔꯨꯔꯒ ꯆꯥꯏꯕꯤ ꯈꯔ ꯁꯥꯎꯅꯤꯡꯅ ꯏꯁ ꯀꯌꯥꯗꯨꯅ ꯌꯦꯡꯉꯨꯅꯦ ꯑꯣꯟꯊꯣꯛꯅ ꯇꯨꯀꯠꯆꯈ꯭ꯔꯦꯗ ꯍꯣ ꯑꯗꯨꯅꯦ ꯑꯩꯈꯣꯏꯁꯨ ꯌꯥꯝꯅ ꯆꯦꯛꯁꯤꯟꯕ ꯃꯊꯧ ꯇꯥꯏꯀꯣ ꯏꯁ ꯍꯪꯒꯣꯏꯈ꯭ꯔꯦ ꯑꯩꯗꯤ ꯅꯠꯇꯦ ꯑꯗꯨꯒꯨꯝꯕ ꯋꯥꯈꯜꯗꯨꯕꯨ ꯏꯕꯨꯡꯉꯣ ꯀꯣꯛꯐꯥꯏꯗ ꯂꯩꯔꯝꯒꯗ꯭ꯔꯣ ꯏꯆꯦ ꯂꯩꯃ ꯂꯩꯕꯗꯨꯗ ꯑꯩꯅ ꯍꯥꯏꯗꯕꯅꯤ ꯃꯥꯒꯤ ꯃꯆꯥꯅꯨꯄꯥ ꯀꯣꯛꯐꯥꯏꯁꯦ ꯃꯑꯣꯡ ꯑꯃ ꯏꯇꯧ ꯇꯧꯏꯗ ꯁꯛ ꯊꯤꯕꯒꯤ ꯅꯠꯇꯤꯌꯦ ꯃꯥꯅ ꯅꯨꯄꯤ ꯐꯪꯗ꯭ꯔꯤꯁꯦ ꯃꯀꯣꯛ ꯑꯁꯦ ꯂꯩꯈꯠꯄ꯭ꯔꯥ ꯀꯔꯤꯅꯣꯃ ꯏꯇꯧ ꯇꯧꯔꯤ ꯋꯥꯈꯜꯒ ꯇꯥꯗ꯭ꯔꯦ ꯇꯧꯔꯤꯁꯦ ꯏꯍꯦ ꯐꯤ ꯁꯨꯔꯤ ꯍꯥꯏꯕꯒ ꯄꯨꯡꯀꯥꯎ ꯀꯥꯎꯏ ꯑꯩꯅ ꯇꯨꯔꯦꯜꯁꯤꯗ ꯐꯤ ꯁꯨꯕ ꯀꯨꯝꯂꯛꯂꯤꯕꯁꯦ ꯐꯅ ꯀꯨꯏꯔꯦ ꯀꯥꯔꯛꯇ꯭ꯔꯦ ꯍꯥꯏꯅꯅꯦ ꯂꯥꯎꯅꯔꯝꯂꯅꯤ ꯇꯧꯔꯤꯁꯦ ꯑꯔꯨꯕꯤꯅ ꯑꯩꯁꯨ ꯀꯥꯔꯦꯀꯣ ꯏꯁꯤꯡ ꯄꯨꯟꯗꯨ ꯌꯦꯞꯇꯨꯅ ꯑꯔꯨꯕꯤ ꯀꯥꯈꯤ ꯂꯩ ꯃꯍꯜ ꯃꯀꯣꯛꯇꯒꯤ ꯈꯨꯗꯦꯡꯗꯨ ꯁꯨꯃꯥꯡꯗꯨꯗ ꯊꯝꯃꯤ ꯑꯗꯨꯒ ꯃꯃꯥꯏꯗꯨ ꯏꯃꯨꯡ ꯂꯣꯝꯗꯣꯟ ꯁꯤꯟꯗꯨꯅ ꯃꯆꯥꯅꯨꯄꯥꯕꯨ ꯍꯦꯛꯇ ꯂꯥꯀꯧ ꯀꯧꯏ ꯀꯣꯛꯐꯥꯏ ꯍꯩ ꯀꯣꯛꯐꯥꯏ ꯀꯥꯕꯥꯎ ꯅꯪ ꯃꯄꯥꯟꯁꯤꯗꯅꯦ ꯄ꯭ꯔꯞ ꯑꯃꯨꯛꯇ ꯊꯨꯅ ꯊꯣꯛꯂꯛꯎ ꯏꯁ ꯃꯥꯅ ꯄꯥꯞꯀꯤ ꯃꯁꯛ ꯑꯣꯏꯕ ꯊꯕꯛꯀ ꯇꯧꯔꯗꯅ ꯍꯩ ꯇꯥꯕ꯭ꯔꯥ ꯊꯨꯅ ꯃꯄꯥꯟꯗ ꯊꯣꯛꯂꯛꯎ ꯀꯣꯛꯐꯥꯏꯁꯨ ꯊꯣꯛꯂꯛꯇꯨꯅ ꯀꯔꯤ ꯈꯨꯀꯧ ꯂꯥꯀꯧꯅꯣꯏꯕ ꯑꯗꯨꯃꯥꯏꯅ ꯀꯅꯥ ꯀꯧꯅꯒꯦ ꯀꯧꯗ꯭ꯔꯕꯗꯤ ꯅꯪꯅ ꯇꯧꯔꯤꯕꯁꯤ ꯀꯔꯤꯅꯣ ꯍꯥꯏꯕꯅꯤ ꯑꯩ ꯀꯩꯗꯧꯔꯒꯦ ꯍꯥꯏꯁꯦ ꯍꯩ ꯅꯪ ꯃꯧ ꯀꯣꯏꯕ꯭ꯔꯥ ꯍꯥ ꯃꯧ ꯍꯜꯂꯛꯄꯤ ꯀꯣꯏ ꯍꯥꯏꯅ ꯍꯥꯏꯔꯤꯁꯤ ꯆꯨꯝꯕ꯭ꯔꯣ ꯃꯃꯥꯒꯤ ꯋꯥꯐꯝ ꯑꯁꯤꯗ ꯃꯃꯥꯁꯨ ꯃꯥꯅ ꯃꯧ ꯍꯜꯂꯛꯄꯤ ꯑꯃ ꯀꯣꯏꯔꯦ ꯍꯥꯏꯕꯁꯤ ꯈꯪꯂꯦ ꯍꯥꯏꯕ ꯈꯪꯂꯦ ꯑꯗꯨꯅ ꯑꯗꯨ ꯁꯨꯝꯅ ꯇꯞꯂꯤ ꯍꯥꯏꯗꯣꯛꯏ
Ima, nasaido sumdo leisabi amаттꯅ yaraktrab aduda nupi masum mauina kari mau halakpi koire haraga kari da lepjarige kaino ima mausu nupi ni kaino masida mangol da prabhu kakhatuna makut kudombiduna masanupagi makok aduda thak illi nang si pakhang ni ne pakhang ne hapsi nang kaubra mau koire ga kari da lepjarige aidi ima esi kai bada loi nang dina mai do sawun to panina kari su ikai ram loi nya ima masi laibaki wani nasai gi laibakta nongdam mahakna asumna tamlam duna tawribani kari gi laibaki nongdam naraibak ado thugai haibra ina nangu pisak piklengai dagi aini yolakpaki mahai da haibani masibo hai yamna thuna ngasibo haujiba nupi dugi wakhal thado maga kana unaba ya is mamai si kai de nya mau halakpi koire kaina limjare banang mau su nupi ni halak tu laira bhaise paraibak thirabani aina taribase mi magi mateng pangmugumani ma kari gi mateng pang nang aina phubangam loina khaliro aina haribasi mau amabu yumste pusilakpadi ne sukya yaroi haribasi sukya yar ima bu nahan ke ngonda yumsida mau pusilo na haina itatana haibadai hai sono apangjao aina haibadi ai imau mo pusilo haibani ne mau haiba nate ne masi ngasi ne ina soning na masi purakani ko masya ahal di oiri hai phungki ga hakki ga sumai ga lebisibu kaino khangde mi aina hari basi nama ai wagi mayok ta ne nang ka lega aphabu oi is mau halabi koiba kai yam tukat sai haiduna mangol dagi kumthai aduga leiba phi adu ama paiduna frankan thoi kokphai su imung de sangre leimahalna phidu phongna haizai asuk tukachaba adugu manu pibu yumsi pusilak to saruk ne ai imau kai do handak mapok simagi oina ne sida uzaroi ai uzaroi lai matu kachai wani is nahan kai bu khangnu de ne ai de mina kari no hainaram dori basibo kokphai magi phamung du da phamthai aduga mathan ta haizai ekoi mana khanglarami misina kamaina ngasai phawdi khangkidabani da turil da mina harap soidna oirini taza nangi nasakto phadi bachai bani da nupi amtana yabi traba aigi punsi se nangni yabi kibani nang thengnabada geise nungsibagi mahau chapchana khangkibani nangmu kainaba nangga lapnaba ai ngamloi ai nangmu nungsi na aina magi thamoinadi mauhalakpi oiriba thazabu yamna nungsizakre aduna mamana fana nganglabasu magi damak adumak leplage haina mahak khankre leimahalna ayuki sak adu thongba loiri mama masa makoi anigi phajana thidokle masa nupabu chak sanaba kawi hai taraba sak lori sak saro la tarabo kokphai su sak lamana loirabani mama na kaurakputuda adum phat changsili mama di yengduna ima kai sang tongino hey hanglakan tumine saw aho bin sang di amta thongdi torisi sa da saw hauna mana ti sa dorisi sidana bani sa doisi sidana ba airoga asi waise erakani ba masu phamthai chakpu khamadu singsili insang tengkot adu di yengduna hangam kangsoire ngabu thakruima makhot khudom bidna thinduna yengi leimahalna hai kadai dagi ngano imung sida kari nangna pusilake ha nangna kari pusilake ngarong macet pawa hapangam dabi ma nangna nasai ngonda nupi pusilo na hairi ne hey wasoi ngangnu aduga ne nang nausi koi hairi mau halakpi do makha ta na koi biyaroi ko mi gi mamang da namai do ikai ba khak ma nasai gi thamoina ma bu sing na nusikri hey nang khujang ko bak asina ne thomakani nang asina kai thoina haija sai no nungsibasi angawani haiduni ma to adugu manu pidupi ima oina pusilakadau saruk ne nupi ga amat koiru ai imau ga amat pamjadre ima kaino da ima bu yam pamki dai ho pamdre hojikti pele aina di ma bu yumsida ngasi ra yengla hekta pusilaklage haina khali hey taning da wado yam ngang kari gum hek puda pusilaklaba thang chori sina ne na khoi ni mak thillaga hat kadau is kari wahai thindong mali thindrabadi nama aini yaroi haina haribasi kokphai
Makha tana khumludri chakto oina chakre. Lei mahalsu ngangmu waramali chakto oina sari. Nungthilni lei mahal na manggol na duda taring dilang sakli. Hingnabu hotnabada pisaduna sel tanmani. Kokphai sohanadi thabak khra suba satlambani. Handak thazage hek nungsinakibadagi thabak suba gi wakhalga mangonda leikhitre. Mahagi wakhalda anghauba amagumna dum leikre. Phamungda hipliba kokphai na haisai. Chatpa yarni ai chalage. Khara ngana chalaga khara kuina unaba phangni. Magi thasa ma lawi mai thongdo. Ngasidi imichi ni yenglugi. Asi haiduna hagwali. Ngasai imana suki puri khongrau dubu kanglamna dabu zala. Mahak mapalda thoktuna yena khatumna sangduna phawriba phidu paiduna yengi. Purit adumadi kanglamle khongrau ge khwang adumadi khra sotli. Khwang sidi chotli ne sidi. Ibu kamdoba. Siat pa yaba khongrau su ani suna lidi. Si kang mangai do leirabadi madam se ayakhrani. Oida kido wegi khra sot pasibu tiset paiduni. Asi khanduna pirol do lausinduna sanglei. Lei mahalna masanu pada. Hey, na philau siliba dubu kangbu kanglabro. Kange. Kangamani yam. Kangamani khangeb. Kokphai ni mungda sangduna magi mapi marol adu sitsili. Masadu nana bu hotnajai mingsela duda makok tu yengduna. Samsini pai pardan. Mina kokphai na kubada ekzani. Aibu sibu. Asa thau tek tek silagi. Asi khanduna sakhum na sangi ko yengduna. Ai khoi yangam thau dubu Katay da thambasa sile. Makubak adu da khara haiduna makubak anidu suru naiduna makok adu taisili. Adu taibadagi masamdu tapnaptuna langtrika langle nokfei tawna. Shiwdi yari kayo chalahurage. Mahak mapal da thoklai lei mahal masana panaga dumna nana thoklakpatu da hangi. Hey, kaday da no? Kaday da musake hairi no? Thabam jalugi tawbuni ma. Kari thabak nangdi. Hangkri yon thokna. Nakok tu na kari tariba nang diya. Asa thau tariba. Nokfei tawna. Oh. Kaya doon yengo ni mase. Hore na midang thau ngaw na makasit layo ba do. Nang na mo haidok tu na taytok liba niya ba. Samsi ang pahin daw ba ni. Sibu kayo daw ba. Nang ne, nang ko. Nang na husik sat na matawri ba sisu. Mauhalag piduga. Una na bagi oyram ni. Natro. Adu kanga di kayo daw sumhangin. Masagi wa asida. Pamdo lay ba ngamdrado na pukhagwad tu na. Hey! Imana taruno hay si Canada no. Nang nanado pang bro. Kayo ima. Kayo hay babu kayo. Mauhalag pito na trabadi. May trabang asida nang inapi amatalay trabra hay bani. Makot anido tingtok to na hay. Laytre o laytre. Masila siya ko niya masya. Hay. Sakki bayaroy nang sakki bayaroy ye. Jatlanin hukla basibu sat bayaroy kayo. Ima ay saluki. Hay. Sat bayaroy hay bani niya. Masi hay ma. Sakhi ye, sumchakhi ne masya. Kokphai sumang da kumthakri lei mahal na sauning na. Hey, kari gumba nang nupi du he, yumse pusilak laba. Nakhoi ni, ai ko ta siri hai na khangu ko, siri na khalo. Kokphai ado muksakri lei mahal amuk phamtha du na haise. Ai gi isa na pasibu, ai na karam da ngang na gani. Ai na haib da mahak na yani hai ba ningtre. Ado te kai do batai. Ma na kori bu nupi do. Kanano hay na kangdokpo mathok tay. Tayrenga chaoy dahay, husik mak arubi hoy da saluge, maming matahangluge. Asi khanduna, manakta lariba phidu tap lamdo na masadi insili aduga mahagsu satli. Somdana thaza kokphaiga unaga doyni hayduna magi khra semli. Pisu inda mahak mapana thoklai, magi mama tamphana. Hay, amu kadai satke gya? Isi thoinu hoy da chaluge hayna tawbani. Nangni makoy da kaidawi satoy ba? Hangkre khoi masi atuk yam nang ning libu bu kayin hang bata bani nya piso amata in kaino hai bani nang na tawri base pi in bado wayam chili yamna saron sarang ye ba sina patro hai nang si mau ni ne mau nang na pi in dana krama ni lambi lam zau sat ki hai bu mau oi re badi pi in ga da bani hai bagi chat na bi ma muk lai brani ma na sin do khum ga do nya sagwai mung nang na sat ki hai ba su pi mai la ga sat Talle hai ba ima, ay sabani sumsat ki hai ba. Yaroy hai ba ni he, mino kraga, kayo na hai na gidoy sibo. Ima, hay ning mamakay hay na sasano. Ay di kay sukhande, migi makayeng laga niya, hinga na matasanate. Imagi biyema, nang mo ima na karamay nang gang narasige niya. Makuldo kratap tarak na.
Ima, nachaiꯒꯤꯁꯦ ꯅꯨꯄꯥ ꯎꯅꯕ ꯆꯠꯇꯣꯏꯅꯦ. ꯑꯩꯅ ꯑꯃꯨꯛ ꯐꯤ ꯏꯜꯂꯨꯕꯗꯣ ꯅꯨꯡꯉꯥꯏꯇꯦ ꯇꯧꯕꯅꯤ. ꯀꯔꯤ ꯍꯥꯏꯕ? ꯅꯨꯄꯥ ꯎꯅꯕ ꯍꯥꯏꯕ? ꯍꯣꯏ, ꯅꯨꯄꯥ ꯎꯅꯔꯨꯒꯦ. ꯃꯆꯥꯅꯨꯄꯤꯒꯤ ꯋꯥꯍꯩ ꯑꯁꯤꯗ ꯃꯈꯨꯠ ꯑꯗꯨꯅ ꯃꯊꯕꯥꯛꯇ ꯐꯥꯛ ꯌꯩꯖꯔꯤ. ꯏꯃꯥꯒꯤ ꯏꯕꯦꯝꯃ, ꯂꯣꯏꯔꯦꯗꯅ ꯏꯃꯥꯗꯤ. ꯀꯔꯤꯅꯣ ꯍꯥꯏꯕꯅꯤ ꯅꯪꯅ ꯇꯧꯔꯤꯁꯦ? ꯑꯁ, ꯄꯨꯝꯂꯣꯏ ꯍꯦꯛ ꯂꯣꯏꯗ. ꯁꯤꯕꯨ ꯀꯩꯗꯧꯒꯦ ꯏꯃꯥ? ꯄꯨꯟꯁꯤꯁꯦ ꯑꯁꯨꯝꯅ ꯁꯨꯛ ꯋꯥꯅ ꯍꯤꯡꯉꯨ ꯍꯥꯏꯔꯤꯕ꯭ꯔꯣ? ꯋꯥꯃꯟꯈ꯭ꯔꯦꯒꯤ ꯄꯨꯟꯁꯤꯁꯦ. ꯑꯃꯨꯛ ꯅꯨꯡꯉꯥꯏꯅ ꯍꯤꯡꯕ ꯇꯥꯕꯅꯤ. ꯑꯩꯗꯤ ꯑꯁꯨꯝꯅ ꯇꯧꯔꯅꯤ. ꯃꯤꯒꯤ ꯃꯃꯥꯡꯗ ꯐꯖꯔꯤꯕ ꯊꯕꯛ ꯍꯥꯏꯕꯅꯤ ꯃꯁꯤꯕꯨ. ꯅꯪꯁꯤ ꯃꯧꯍꯜꯂꯛꯄꯤꯅꯤ, ꯃꯧꯍꯜꯂꯛꯄꯤ. ꯅꯪ ꯃꯁꯤ ꯀꯥꯎꯕ꯭ꯔꯣ? ꯍꯣꯏ, ꯑꯩꯁꯨ ꯈꯪꯉꯤ. ꯑꯩꯅ ꯃꯧꯍꯜꯂꯛꯄꯤ ꯑꯣꯏꯔꯒ ꯀꯩꯗꯧꯔꯒꯦ? ꯌꯦꯡꯉꯣ ꯏꯃꯥ. ꯑꯩꯅ ꯃꯥꯒꯤ ꯃꯅꯥꯛꯇ ꯂꯩꯔꯤꯉꯩ ꯃꯥꯅ ꯑꯩꯕꯨ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯁꯥ ꯁꯟ ꯐꯨꯕꯗꯧꯅ ꯐꯨꯗꯨꯅ ꯊꯝꯈꯤꯕꯅꯤ. ꯃꯥꯒꯤ ꯃꯤꯑꯣꯠ ꯃꯤꯅꯩꯗ ꯑꯩꯁꯦ ꯋꯥꯕꯅ ꯐꯦꯜꯂꯥꯎꯈꯤꯕꯅꯤ. ꯃꯥꯒꯤ ꯃꯤꯑꯣꯠ ꯃꯤꯅꯩꯗꯣ ꯈꯥꯡꯕ ꯉꯝꯗ꯭ꯔꯗꯨꯅ ꯑꯩ ꯃꯐꯝ ꯑꯁꯤ ꯆꯦꯜꯂꯛꯇꯨꯅ ꯊꯋꯥꯏ ꯑꯁꯦ ꯍꯤꯡꯂꯛꯈꯤꯕꯅꯤ. ꯍꯣꯏꯅꯦ, ꯅꯨꯄꯥ ꯃꯆꯥꯗꯣ ꯈꯔ ꯋꯥꯈꯜ ꯇꯥꯗꯦ. ꯅꯤꯁꯥꯗ ꯈꯔ ꯂꯥꯏꯆꯨꯏ ꯍꯥꯏꯕ ꯏꯃꯥꯁꯨ ꯈꯪꯉꯤꯅꯦ. ꯅꯪ ꯁꯤꯗ ꯍꯜꯂꯛꯇꯨ ꯂꯩꯕꯗ ꯏꯃꯥꯅ ꯀꯔꯤꯁꯨ ꯍꯥꯏꯕ ꯅꯠꯇꯦ. ꯌꯦꯡꯉꯨ. ꯅꯨꯄꯥꯗꯨꯅ ꯋꯥꯈꯜ ꯇꯥꯔꯛꯂ ꯃꯇꯝꯗ ꯃꯥꯅ ꯅꯪꯕꯨ ꯑꯃꯨꯛ ꯁꯣꯏꯗꯅ ꯂꯧꯕ ꯂꯥꯛꯈꯤꯅꯤ. ꯃꯁꯤꯗ ꯅꯪꯅ ꯑꯃꯨꯛ ꯅꯨꯄꯥ ꯑꯇꯣꯞꯄ ꯑꯃ ꯈꯪꯅꯕ ꯍꯥꯏꯕꯁꯤꯕꯨ ꯆꯨꯝꯂꯤꯕ꯭ꯔꯥ ꯏꯃꯦ? ꯏꯃꯥ, ꯃꯥꯕꯨ ꯑꯩꯅ ꯊꯃꯣꯏꯗ ꯌꯦꯛꯈ꯭ꯔꯦ. ꯃꯥꯅ ꯑꯩꯕꯨ ꯁꯥ ꯁꯟ ꯐꯨꯕꯗꯧꯅ ꯐꯨꯕ, ꯑꯩꯕꯨ ꯑꯣꯠꯄ. ꯑꯃꯨꯛ ꯍꯟꯅ ꯑꯩ ꯃꯥꯒꯤ ꯃꯅꯥꯛꯇ ꯂꯩꯔꯣꯏ. ꯃꯥ ꯑꯩ ꯂꯣꯏꯅꯔꯕꯅꯤ. ꯃꯥ ꯑꯩ ꯄꯨꯟꯁꯤꯒꯤ ꯑꯣꯏꯅ ꯈꯥꯏꯅꯔꯕꯅꯤ. ꯍꯩ, ꯑꯗꯨꯝꯅ ꯍꯥꯏꯈꯤꯅꯨ. ꯂꯝ ꯍꯦꯟꯈꯤꯅꯨꯀꯣ, ꯂꯝ ꯍꯦꯟꯒꯅꯨ. ꯅꯆꯥꯏꯒꯤ ꯑꯋꯥꯕ ꯏꯃꯥꯁꯨ ꯈꯪꯂꯤꯕ ꯅꯠꯇ꯭ꯔꯣ? ꯅꯆꯥꯏꯒꯤ ꯅꯨꯡꯉꯥꯏꯕ ꯂꯝꯕꯤ ꯑꯃꯇꯪ ꯑꯣꯏꯔꯕꯁꯨ ꯏꯃꯥꯅ ꯁꯤꯟꯕꯤꯕ ꯅꯠꯇꯦ. ꯑꯗꯨꯒ ꯑꯩꯅ ꯍꯧꯖꯤꯛ ꯇꯧꯕ ꯊꯕꯛ ꯑꯁꯤꯗꯅ ꯊꯤꯡꯅꯕ ꯍꯣꯠꯅꯕ ꯁꯥꯕ, ꯑꯗꯨꯕꯨ ꯆꯨꯝꯂꯤꯕ꯭ꯔꯥ? ꯏꯃꯥꯅ ꯍꯥꯏꯔꯤꯕꯁꯤꯕꯨ ꯀꯌꯥꯃꯨꯛ ꯌꯥꯝꯅ ꯂꯥꯜꯂꯕꯒꯦꯅꯦ? ꯂꯥꯜꯂꯤ, ꯌꯥꯝꯅ ꯂꯥꯜꯂꯤ. ꯑꯩꯅ ꯍꯥꯏꯔꯤꯕꯁꯤꯅꯤ, ꯃꯥꯒꯤ ꯃꯅꯥꯛꯇ ꯑꯃꯨꯛ ꯍꯟꯅ ꯑꯃꯨꯛ ꯍꯟꯅ ꯃꯥꯒꯩꯒ ꯍꯟꯖꯤꯟꯅꯔꯣꯏ. ꯑꯗꯨꯛ ꯐꯠꯇꯕ ꯃꯥꯒꯤ ꯑꯄꯥꯝꯕꯗ ꯃꯥꯁꯨ ꯃꯅꯤꯡ ꯇꯧꯅ ꯂꯩꯖꯁꯅꯨ. ꯑꯗꯨꯒ ꯑꯩꯁꯨ ꯑꯩꯒꯤ ꯑꯄꯥꯝꯕꯗ ꯏꯅꯤꯡꯇꯝꯅ ꯍꯤꯡꯒꯅꯤ. ꯌꯦꯡꯉꯣꯏ, ꯏꯃꯥꯅ ꯍꯥꯏꯔꯤꯕ ꯋꯥꯁꯦ ꯅꯪ ꯃꯨꯟꯅ ꯈꯪꯗ꯭ꯔꯦ. ꯏꯃꯥꯅ ꯍꯥꯏꯁꯤ ꯅꯪ ꯃꯨꯟꯅ ꯇꯥꯎ. ꯅꯪꯁꯦ ꯍꯜꯂꯛꯇꯨꯅ ꯄꯥꯝꯃꯁꯤ ꯂꯩꯔꯤꯕꯅꯤ. ꯀꯩꯔꯣꯜ ꯂꯩꯀꯥꯏ ꯑꯁꯤ ꯅꯪꯕꯨ ꯐꯖꯅ ꯑꯃꯠꯇ ꯍꯥꯏꯅꯒꯗꯕ ꯅꯠꯇꯦ. ꯑꯗꯨꯅ ꯅꯪꯅ ꯊꯥꯡꯒꯗꯕ ꯈꯣꯡꯊꯥꯡꯗꯣ ꯌꯥꯝꯅ ꯃꯨꯟꯅ ꯈꯜꯂꯒ ꯊꯥꯡꯕ ꯃꯊꯧ ꯇꯥꯏ. ꯅꯪ ꯃꯧꯍꯜꯂꯛꯄꯤꯅꯤ. ꯅꯪꯅ ꯍꯧꯖꯤꯛ ꯅꯨꯄꯥ ꯑꯃ ꯀꯣꯏꯅꯕ, ꯅꯨꯡꯁꯤꯅꯕ ꯍꯥꯏꯕꯁꯦ ꯌꯥꯝꯅ ꯃꯔꯤꯛ ꯃꯔꯥꯡꯕ ꯊꯕꯛꯅꯤ. ꯇꯧꯒꯅꯨ. ꯑꯩꯅ ꯋꯥꯕ ꯃꯇꯝꯗ ꯃꯈꯣꯏ ꯀꯅꯥ ꯑꯃ ꯌꯥꯎꯔꯕ ꯅꯠꯇꯦ. ꯍꯧꯖꯤꯛꯇꯤ ꯑꯩꯁꯨ ꯑꯩꯒꯤ ꯄꯨꯟꯁꯤꯒꯤ ꯅꯨꯡꯉꯥꯏꯅꯕ ꯂꯝꯕꯤ ꯑꯃ ꯊꯤꯖꯕ ꯇꯥꯔꯦꯗꯅ. ꯑꯩꯒꯤ ꯊꯃꯣꯏꯁꯦ ꯃꯉꯣꯟꯗ ꯑꯃꯨꯛ ꯄꯤꯊꯣꯛꯈ꯭ꯔꯦ. ꯑꯩ ꯆꯠꯂꯒꯦ. ꯆꯠꯈꯤꯅꯨ ꯍꯥꯏꯕꯅꯤꯅꯦ ꯅꯪꯕꯣ. ꯐꯤ ꯑꯃꯇ ꯁꯨꯝꯕ ꯏꯟꯈꯣ. ꯏꯃꯥꯒꯤ ꯏꯕꯦꯝꯃ. ꯀꯅꯥꯒꯤ ꯐꯤꯅꯣ? ꯏꯜꯂꯣꯏ. ꯉꯥꯡꯅꯤꯡꯕ ꯃꯤꯁꯤꯡꯅ ꯉꯥꯡꯅꯖꯁꯅꯤ. ꯃꯗꯨꯗ ꯑꯩꯅ ꯃꯋꯥ ꯑꯝꯇ ꯂꯧꯒꯗꯧ ꯅꯠꯇꯦ. ꯍꯥꯏꯗꯨꯅ ꯃꯈꯣꯡ ꯊꯥꯡꯈꯤ ꯇꯝꯐꯥꯅ. ꯕꯦꯝꯃ, ꯑꯁ, ꯅꯪꯕꯨ ꯀꯔꯝꯅ ꯉꯥꯡꯅꯔꯁꯤꯒꯦ? ꯂꯣꯏꯔꯦꯗꯅ ꯇꯧꯔꯤꯁꯤꯗꯤ. ꯃꯥꯅ ꯍꯧꯖꯤꯛꯄꯨ ꯅꯨꯄꯥ ꯑꯃ ꯀꯣꯏ ꯍꯥꯏꯅ ꯍꯥꯏꯔꯤꯕꯁꯤꯕꯨ ꯀꯔꯤꯅꯣ ꯍꯥꯏꯕꯅꯤ? ꯑꯩꯒꯤ ꯂꯥꯏꯕꯛ ꯑꯁꯤꯗꯤꯕꯀꯣ. ꯊꯥꯖꯅ ꯃꯁꯦ ꯊꯣꯏꯅꯨꯒꯤ ꯃꯌꯨꯝꯗ ꯆꯪꯗꯨꯅ, ꯏꯆꯦ, ꯍꯣ ꯏꯆꯦ, ꯑꯩ ꯂꯥꯛꯑꯦ, ꯊꯣꯛꯂꯛꯑꯣ. ꯍꯣ ꯏꯆꯦ, ꯇꯥꯔꯕꯣ? ꯆꯠꯂꯁꯤ ꯂꯥꯛꯑꯣ. ꯊꯣꯏꯅꯨꯁꯨ ꯊꯣꯛꯂꯛꯇꯨꯅ, ꯂꯣꯏꯔꯦ. ꯂꯥꯛꯑꯣ, ꯆꯠꯂꯁꯤ. ꯊꯣꯏꯅꯨꯅ ꯊꯥꯖꯗ ꯃꯨꯟꯅ ꯌꯦꯡꯗꯨꯅ, ꯊꯥꯖ, ꯅꯪꯗꯤ ꯐꯤꯒ ꯑꯝꯇ ꯏꯟꯗ꯭ꯔꯦꯅ? ꯏꯟꯗ꯭ꯔꯦ. ꯀꯔꯤꯒꯤ? ꯆꯠꯅ ꯑꯩ ꯍꯥꯏꯔꯒꯦ ꯂꯥꯛꯑꯣ. ꯍꯥꯏꯗꯨꯅ ꯃꯈꯣꯏꯅꯤ ꯄꯨꯟꯅ ꯆꯠꯄ ꯍꯧꯋꯤ. ꯊꯥꯖꯅ ꯍꯥꯏ, ꯇꯥꯈꯣꯛꯄ ꯍꯥꯏꯅ ꯑꯩꯁꯦ ꯐꯤ ꯏꯟꯒꯅꯨ ꯍꯥꯏ. ꯀꯩꯒꯤ ꯃꯥꯗꯤ? ꯅꯪ ꯃꯧꯅꯦ ꯍꯥꯏꯁꯤ ꯃꯥ ꯈꯪꯉꯤ ꯅꯠꯇ꯭ꯔꯣ? ꯈꯪꯉꯤ. ꯃꯥꯅ ꯍꯥꯏꯅꯤ, ꯑꯩꯅ ꯑꯗꯨꯝ ꯐꯤ ꯏꯟꯗꯨ ꯂꯩꯔꯗꯤ ꯃꯤꯅ ꯎꯁꯤꯠꯂꯔꯣই. ꯑꯗꯨꯒꯤ ꯁꯔꯨꯛ ꯂꯩꯁꯥꯕꯤ ꯁꯥꯔꯒ ꯐꯤ ꯏꯟꯗꯨꯅ ꯑꯗꯨꯝ ꯂꯩꯌꯨ ꯍꯥꯏꯅ ꯍꯥꯏꯔꯤꯕ. ꯌꯥꯏ, ꯃꯗꯨꯒꯤ ꯅꯨꯄꯥꯗꯨꯁꯨ ꯄꯨꯔꯥ ꯃꯕꯨꯛꯀ ꯌꯥꯝ ꯆꯝꯃꯦ. ꯌꯥꯝꯅ ꯐꯕ ꯅꯨꯄꯥ ꯑꯃ ꯑꯣꯏꯕ ꯖꯥꯠꯅꯤ. ꯅꯠꯇꯦ, ꯅꯪꯕꯨ ꯅꯨꯄꯥꯗꯨꯒ ꯈꯪꯅꯩꯗꯣ ꯇꯁꯦꯡꯅ ꯃꯥꯒ ꯑꯗꯨꯝ ꯅꯨꯡꯁꯤꯅꯔꯒꯦ ꯍꯥꯏꯔꯤꯕ꯭ꯔꯣ? ꯅꯨꯡꯁꯤꯅꯩꯅꯤ ꯀꯩꯅꯣ. ꯑꯩꯅ ꯍꯥꯏꯁꯤꯗꯤ ꯊꯨꯡꯅꯕꯩ ꯋꯥꯅꯤ. ꯅꯨꯡꯁꯤꯅꯔꯕꯅꯤꯅ ꯊꯨꯡꯅꯕ ꯇꯥꯕꯅꯤ. ꯃꯥꯅꯗꯤ ꯆꯦꯜꯂꯁꯤ, ꯃꯈꯣꯏꯗ ꯆꯠꯂꯁꯤ ꯀꯥꯏꯅ ꯌꯥꯝ ꯍꯥꯏꯔꯦ ꯄꯣꯠꯅꯤ. ꯑꯗꯨꯗ ꯑꯩꯅ ꯌꯥꯗꯕ. ꯃꯗꯨ ꯉꯥꯏꯈꯣꯀꯣ. ꯋꯥꯈꯜꯗꯨ ꯃꯨꯟꯅ ꯈꯟꯈꯣ. ꯍꯌꯦꯡ ꯇꯨꯡꯗ ꯑꯃꯨꯛ ꯋꯥ ꯌꯥꯝꯅꯔꯛꯀꯅꯤ. ꯏꯆꯦ, ꯑꯩ ꯇꯥꯅꯤꯡꯊꯦꯝꯖꯥꯎꯗ ꯑꯃꯨꯛ ꯍꯟꯅ ꯂꯩꯔꯔꯣꯏ. ꯃꯥꯒ ꯑꯃꯨꯛ ꯍꯟꯅ ꯑꯩ ꯍꯟꯖꯤꯟꯅꯔꯔꯣꯏ. ꯊꯥꯖ, ꯅꯪꯅ ꯍꯥꯏꯗꯨꯕꯨ ꯀꯩꯅꯣ? ꯃꯗꯨꯕꯨ ꯍꯦꯛꯇ ꯌꯥꯔꯗ꯭ꯔꯣ? ꯌꯥꯅꯤ. ꯑꯩ ꯃꯥ ꯄꯥꯝꯗꯦ. ꯃꯥꯕꯨ ꯅꯨꯡꯁꯤꯗ꯭ꯔꯦ. ꯃꯥꯅ ꯑꯩꯕꯨ ꯀꯩꯁꯨ ꯂꯩꯇꯅ ꯈꯟꯕ, ꯑꯩꯕꯨ ꯑꯣꯠꯄ. ꯑꯩ ꯌꯥꯝꯅ ꯄꯦꯟꯗ꯭ꯔꯤꯕꯅꯤ. ꯃꯥꯅ ꯋꯥꯈꯜ ꯇꯥꯔꯛꯂꯒ ꯅꯪꯕꯨ ꯊꯤꯔꯛꯂꯕꯗꯤ ꯊꯤꯔꯛꯁꯅꯨ. ꯃꯃꯥꯏꯗꯨꯗꯅꯦ ꯈꯨꯄꯥꯛꯅ ꯊꯥꯒꯦ. ꯊꯥꯖ, ꯃꯉꯣꯟꯗ ꯑꯃꯨꯛ ꯍꯟꯅ ꯑꯩ ꯃꯥꯏ ꯑꯣꯟꯁꯤꯜꯂꯔꯣꯏ. ꯍꯧꯖꯤꯛꯇꯤ ꯑꯩꯁꯨ ꯑꯩꯒꯤ ꯄꯨꯟꯁꯤꯒꯤ ꯅꯨꯡꯉꯥꯏꯅꯕ ꯂꯝꯕꯤ ꯑꯃꯗ ꯍꯤꯡꯈ꯭ꯔꯅꯤ. ꯑꯁ, ꯈꯪꯗ꯭ꯔꯦꯗ ꯅꯪꯒꯤ ꯋꯥꯁꯤ ꯑꯩ. ꯏꯆꯦ, ꯇꯥꯈꯣꯛꯄ ꯍꯥꯏꯁꯦ ꯃꯤ ꯌꯥꯝꯅ ꯐꯩ. ꯑꯩꯅ ꯍꯥꯏꯕ ꯋꯥꯁꯨ ꯌꯥꯝꯅ ꯏꯟꯒꯅꯤ ꯃꯍꯥꯛ. ꯑꯩ ꯃꯉꯣꯟꯗ ꯑꯣꯏꯅ ꯑꯗꯨꯝ ꯂꯩꯔꯒꯦ ꯍꯥꯏꯅ ꯈꯜꯂꯤ ꯏꯆꯦ. ꯏꯟꯗꯣꯝꯆꯥꯅꯗꯤ ꯀꯩ ꯍꯥꯏꯔꯤꯕ? ꯃꯥꯕꯨ ꯈꯪꯂꯕ꯭ꯔꯣ?
ꯈꯪꯂꯕꯅꯤ ꯏꯃꯥꯁꯨ ꯌꯥꯗꯦ ꯏꯗꯣꯝꯆꯥꯅ ꯌꯥꯗꯅ ꯅꯪꯅ ꯇꯧꯗꯣꯏꯕ ꯍꯜꯂꯛꯄꯤ ꯍꯥꯏꯕ ꯃꯤꯡꯊꯣꯜ ꯑꯁꯦ ꯑꯗꯨꯃꯛ ꯄꯨꯟꯁꯤꯁꯤꯒꯤ ꯁꯥꯒꯣꯟꯅꯗꯨꯅ ꯂꯩꯕꯗꯤ ꯑꯩ ꯉꯝꯂꯣꯏ ꯑꯩꯗꯤ ꯑꯁꯨꯝꯅ ꯇꯧꯔꯒꯦ ꯍꯥꯏꯅ ꯈꯣꯡꯐꯝꯁꯤ ꯂꯦꯞꯈ꯭ꯔꯦ ꯑꯗꯨꯅ ꯑꯩ ꯃꯈꯣꯏꯅ ꯋꯥꯔꯤ ꯁꯥꯟꯅꯗꯨꯅ ꯁꯨꯝ ꯂꯥꯛꯄꯅ ꯂꯝꯄꯥꯛ ꯑꯗꯨ ꯌꯧꯔꯦ ꯂꯝꯄꯥꯛ ꯃꯁꯤ ꯑꯃꯗ ꯀꯣꯛꯐꯥꯏꯅ ꯃꯊꯟꯇ ꯐꯝꯗꯨꯅ ꯂꯩꯔꯤꯕꯗꯨ ꯃꯈꯣꯏ ꯑꯅꯤ ꯎꯔꯤ ꯊꯣꯏꯅꯨꯅ ꯍꯥꯏ ꯑꯁꯤꯗ ꯂꯩꯔꯤ ꯆꯠꯂꯣ ꯑꯗꯣ ꯀꯨꯏꯗꯤ ꯀꯨꯏꯅꯨꯀꯣ ꯉꯥꯏꯕ ꯃꯤꯅ ꯀꯌꯥꯝ ꯋꯥꯕꯒꯦ ꯍꯥꯏꯕꯁꯦ ꯅꯪꯁꯨ ꯈꯔ ꯈꯪꯉꯣ ꯍꯣꯏꯗ ꯏꯆꯦ ꯀꯩꯁꯨ ꯀꯨꯏꯔꯣꯏ ꯁ꯭ꯋꯥꯏꯗ ꯁꯨꯝ ꯂꯩꯔꯝꯃꯨꯀꯣ ꯑꯗꯨꯗꯤ ꯑꯩ ꯆꯪꯉꯨꯈꯤꯒꯦ ꯏꯆꯦ ꯍꯣꯏ ꯍꯣꯏ ꯊꯣꯏꯅꯨ ꯂꯩꯍꯧꯔꯤ ꯊꯥꯖꯅ ꯀꯣꯛꯐꯥꯏꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯤ ꯁꯣꯝꯗꯅ ꯂꯩ ꯃꯍꯜꯅ ꯑꯔꯨꯕꯤꯗ ꯍꯪꯂꯤ ꯅꯪꯉꯣꯟꯗ ꯋꯥ ꯍꯪꯒꯦ ꯍꯥꯏꯗꯅꯅꯦ ꯑꯩꯒꯤꯁꯦ ꯂꯥꯛꯂꯤꯕꯅꯤ ꯑꯔꯨꯕꯤ ꯏꯆꯦ ꯍꯦꯛꯇ ꯍꯪꯉꯣ ꯏꯆꯦꯁꯦ ꯍꯧꯖꯤꯛ ꯃꯊꯥ ꯌꯥꯝ ꯁꯥꯔꯤꯅꯦ ꯅꯪꯕꯨ ꯁꯥꯕ ꯍꯥꯏꯕꯕꯨ ꯃꯩ ꯃꯈꯩ ꯁꯥꯕ ꯍꯥꯏꯗꯨ ꯑꯣꯏꯔꯦ ꯍꯧꯖꯤꯛꯁꯨ ꯏꯆꯥ ꯅꯨꯄꯥꯗꯣ ꯃꯃꯥ ꯑꯩꯅ ꯉꯥꯡꯕ ꯆꯩꯕ ꯈꯥꯝꯕꯒ ꯇꯥꯗꯒꯩ ꯆꯠꯈ꯭ꯔꯦ ꯅꯨꯄꯤꯗꯨꯒ ꯎꯅꯕ ꯆꯠꯈ꯭ꯔꯦ ꯍꯥ ꯀꯣꯛꯐꯥꯏꯕꯣ ꯀꯩꯅꯣꯅꯦ ꯃꯥꯕꯣ ꯑꯩꯅꯁꯨ ꯉꯥꯡꯂꯤꯕꯅꯤ ꯑꯗꯨꯒꯨꯝꯕ ꯇꯧꯅꯨ ꯍꯥꯏꯗꯅ ꯑꯗꯨꯕꯨ ꯃꯆꯤꯜ ꯑꯗꯨꯅ ꯃꯥꯕꯨ ꯊꯃꯣꯏ ꯁꯦꯡꯅ ꯅꯨꯡꯁꯤꯈ꯭ꯔꯦ ꯀꯥꯏꯅ ꯃꯥꯅ ꯑꯩꯉꯣꯟꯗ ꯍꯥꯏꯔꯤꯕꯅꯦꯃꯤ ꯅꯪꯕꯣ ꯏꯆꯦ ꯑꯗꯨꯗꯤ ꯋꯥꯐꯝꯁꯦ ꯌꯥꯝꯅ ꯂꯨꯆꯤꯡꯈꯤꯕ ꯇꯥꯔꯦ ꯑꯗꯨꯒꯤꯅꯤ ꯏꯆꯦꯅ ꯂꯥꯛꯏꯁꯦ ꯅꯨꯄꯤꯗꯨꯒꯤ ꯃꯃꯤꯡ ꯃꯊꯥ ꯇꯥꯛꯎ ꯑꯩ ꯍꯌꯦꯡꯃꯛ ꯆꯠꯇꯨꯅꯅꯦ ꯋꯥꯔꯤ ꯁꯥꯟꯅꯔꯨꯒꯦ ꯏꯆꯦ ꯑꯗꯨꯅ ꯆꯨꯝꯅꯤ ꯑꯩꯈꯣꯏ ꯈꯨꯜ ꯑꯗꯨꯗꯒꯤꯅꯤ ꯃꯃꯤꯡꯅ ꯊꯥꯖ ꯀꯧꯕꯅꯤ ꯃꯃꯥꯒꯤꯅ ꯇꯝꯐꯥ ꯀꯧꯕꯅꯤ ꯃꯈꯣꯏ ꯑꯅꯤꯗ ꯌꯨꯝꯗꯨ ꯂꯩꯕꯅꯤ ꯊꯥꯖ ꯍꯥꯏꯕ ꯏꯆꯦ ꯍꯌꯦꯡꯃꯛ ꯍꯦꯛꯇ ꯆꯠꯂꯨꯔꯣ ꯑꯗꯨꯒ ꯋꯥꯗꯣ ꯂꯩꯈꯥꯏ ꯑꯃ ꯇꯥꯊꯣꯛꯂꯝꯃꯨ ꯍꯣꯏ ꯍꯣꯏ ꯌꯥꯗꯦ ꯍꯥꯏꯕ ꯑꯃ ꯈꯪꯍꯜꯍꯧꯗ꯭ꯔꯕꯗꯤ ꯌꯥꯔꯣꯏꯗꯧꯔꯦ ꯑꯗꯨꯗꯤ ꯏꯆꯦꯁꯨ ꯑꯃꯨꯛ ꯆꯠꯂꯒꯦꯀꯣ ꯍꯣꯏ ꯍꯣꯏ ꯏꯆꯦ ꯅꯨꯄꯤꯗꯨꯒꯤ ꯃꯃꯤꯡ ꯃꯊꯥ ꯈꯪꯂꯕꯗ ꯂꯩ ꯃꯍꯜ ꯃꯃꯥꯏ ꯂꯩꯗꯨꯅ ꯊꯣꯛꯂꯛꯏ ꯂꯝꯄꯥꯛ ꯑꯗꯨꯗ ꯃꯈꯣꯏ ꯑꯅꯤ ꯐꯝꯗꯨꯅ ꯋꯥꯔꯤ ꯁꯥꯟꯅꯩ ꯀꯣꯛꯐꯥꯏꯅ ꯊꯥꯖꯗ ꯌꯦꯡꯗꯨꯅ ꯑꯗꯨꯅꯤꯗꯅ ꯐꯤ ꯏꯜꯂꯒ ꯑꯩꯒ ꯎꯅꯔꯗꯤ ꯃꯤꯅꯁꯨ ꯍꯦꯟꯅ ꯋꯥꯈꯜ ꯂꯥꯟꯅ ꯈꯟꯅꯅꯤ ꯑꯗꯨꯅ ꯐꯠꯇ꯭ꯔꯣ ꯐꯩ ꯑꯗꯣ ꯏꯃꯥꯅꯗꯤ ꯌꯥꯝ ꯉꯥꯡꯍꯧꯋꯤ ꯐꯤ ꯏꯟꯗꯕꯒꯤ ꯉꯥꯡꯖꯁꯠ ꯏꯟꯗ ꯏꯜꯂꯨꯅꯨ ꯍꯣꯏ ꯅꯪꯅꯕꯨ ꯍꯥꯏꯔꯕꯗꯤ ꯑꯩꯗꯤ ꯑꯗꯨꯝ ꯏꯜꯂꯗꯧꯅꯤ ꯑꯗꯨꯗꯤ ꯉꯁꯤ ꯑꯩꯈꯣꯏ ꯆꯠꯈ꯭ꯔꯁꯤꯗꯅ ꯃꯗꯨꯃꯗꯤ ꯃꯇꯥꯡ ꯆꯥꯗ꯭ꯔꯤ ꯃꯇꯝ ꯈꯔ ꯉꯥꯏꯈꯤꯁꯤ ꯅꯪꯕꯨ ꯍꯧꯖꯤꯛꯇ ꯑꯩꯅꯕꯨ ꯍꯥꯏꯔꯕꯗꯤ ꯌꯥꯅꯤꯅ ꯍꯥꯏꯈ꯭ꯔꯤꯕꯗꯨꯗꯤ ꯑꯗꯨꯅ ꯋꯥ ꯑꯃꯅꯤ ꯐꯔꯦꯅꯦ ꯅꯪꯒꯤ ꯃꯇꯥꯡꯗꯣ ꯑꯩ ꯉꯥꯏꯔꯒꯦ ꯑꯗꯣ ꯑꯩꯅ ꯅꯪꯒꯤ ꯃꯇꯥꯡ ꯆꯥꯕꯗꯣ ꯉꯥꯏꯔꯤꯉꯩꯗ ꯅꯪꯒꯤ ꯅꯨꯄꯥꯗꯨꯅ ꯑꯃꯨꯛ ꯅꯪꯕꯨ ꯆꯤꯡꯗꯨꯅ ꯄꯨꯈ꯭ꯔꯕꯗꯤ ꯀꯝꯗꯧꯕ ꯑꯩꯅ ꯈꯥꯝꯂꯕꯁꯨ ꯌꯥꯗꯕꯒꯨꯝ ꯇꯧ ꯑꯩꯗꯤ ꯊꯃꯣꯏ ꯌꯥꯝ ꯆꯥꯍꯧꯅꯤꯀꯣ ꯍꯣꯏ ꯏꯕꯨꯡꯉꯣ ꯑꯩꯁꯦ ꯍꯧꯖꯤꯛꯇꯤ ꯅꯪꯗꯒꯤ ꯑꯣꯏꯔꯕꯅꯤ ꯃꯥꯅ ꯍꯦꯛꯇ ꯑꯩꯕꯨ ꯆꯤꯡꯕ ꯌꯥꯕ꯭ꯔꯥ ꯃꯥꯒꯤ ꯃꯅꯥꯛꯇꯅꯦ ꯑꯩ ꯑꯃꯨꯛ ꯍꯟꯅ ꯆꯠꯂꯔꯣꯏ ꯃꯥꯒꯤ ꯃꯥꯏꯀꯩ ꯑꯃꯨꯛ ꯍꯟꯅ ꯌꯦꯡꯂꯔꯣꯏ ꯍꯧꯖꯤꯛꯇꯤ ꯑꯩꯒꯤ ꯅꯪ ꯂꯩꯔꯕ ꯑꯁꯤꯗꯤ ꯂꯦꯡꯗꯨꯅ ꯑꯗꯨꯃꯛ ꯂꯦꯞꯄꯤꯌꯨꯀꯣ ꯍꯣꯏ ꯂꯦꯞꯆꯒꯦ ꯎꯔꯤꯒꯨꯝ ꯄꯥꯃꯦꯜꯅ ꯀꯥꯗ ꯌꯦꯠꯆꯒꯦ ꯑꯗꯨꯅꯤꯗꯅ ꯊꯃꯣꯏ ꯑꯅꯤꯗꯨ ꯍꯔꯥꯎꯅ ꯅꯣꯛꯃꯤꯟꯅꯩ ꯅꯨꯃꯤꯗꯥꯡꯅꯤ ꯀꯣꯛꯐꯥꯏ ꯃꯥꯒꯤ ꯐꯃꯨꯡ ꯑꯗꯨꯗ ꯍꯤꯞꯇꯨꯅ ꯊꯥꯖꯒꯤ ꯋꯥꯈꯜ ꯈꯜꯂꯤ ꯃꯥꯒꯤ ꯋꯥꯈꯜ ꯈꯜꯂꯒ ꯃꯩꯊꯣꯡꯗ ꯃꯣꯟ ꯃꯤꯅꯣꯛ ꯅꯣꯛꯆꯩ ꯃꯗꯨꯕꯨ ꯂꯩ ꯃꯍꯜꯅ ꯍꯦꯛ ꯎꯏ ꯃꯁꯥꯒꯤ ꯃꯇꯧ ꯑꯗꯨꯗ ꯈꯪꯍꯥꯏ ꯍꯦꯛꯇ ꯍꯥꯏ ꯅꯨꯡꯉꯥꯏꯗꯀꯣ ꯏꯆꯥ ꯏꯕꯨꯡꯉꯣꯅꯒꯤ ꯄꯨꯟꯁꯤꯁꯦ ꯅꯨꯡꯉꯥꯏꯗꯀꯣ ꯀꯣꯛꯐꯥꯏ ꯃꯃꯥꯅ ꯁꯨꯝꯅ ꯍꯥꯏꯔꯛꯄꯁꯤꯗ ꯃꯍꯥꯛ ꯈꯪꯄ꯭ꯔꯦ ꯍꯦꯛ ꯈꯪꯏ ꯀꯩꯅꯣ ꯏꯃꯥ ꯉꯥꯎꯕ꯭ꯔꯥ ꯀꯩꯅꯣ ꯉꯥꯎꯔꯤꯁꯤ ꯑꯩ ꯅꯠꯇꯤꯌꯦ ꯅꯪꯅꯦ ꯅꯪ ꯍꯣꯏ ꯑꯩꯈꯣꯏꯗꯤ ꯉꯥꯎꯖꯗꯦ ꯅꯣꯛꯐꯦꯠꯀ ꯇꯧꯔꯗꯅ ꯍꯥ ꯏꯁ ꯃꯧ ꯍꯜꯂꯛꯄꯤꯗꯨꯒꯤ ꯋꯥꯈꯜꯗ ꯅꯪ ꯅꯣꯛꯏꯕꯅꯤꯅꯦ ꯏꯃꯥꯅ ꯂꯣꯏ ꯈꯪꯕꯤꯔꯣꯏꯌꯦ ꯌꯥꯔꯦ ꯂꯣꯏ ꯈꯪꯕꯤꯔꯣꯕ ꯈꯪꯗ꯭ꯔꯕꯗꯤ ꯑꯩꯅ ꯇꯧꯅꯨ ꯍꯥꯏꯕꯁꯤ ꯅꯪ ꯌꯥꯔꯔꯣꯏ ꯀꯩꯅꯣ ꯏꯃꯥ ꯃꯗꯨꯒꯤ ꯃꯧ ꯍꯜꯂꯛꯄꯤꯗꯨ ꯀꯣꯏꯕ ꯌꯥꯔꯣꯏ ꯍꯥꯏꯅ ꯍꯥꯏꯔꯤꯕꯁꯤ ꯅꯪ ꯌꯥꯔꯣꯏ ꯁꯤꯅꯤꯅꯦ ꯏꯃꯥ ꯑꯗꯨꯒꯤ ꯑꯣꯏꯗꯤ ꯌꯥꯔꯦ ꯆꯥꯛ ꯊꯣꯡꯉꯤ ꯅꯠꯇ꯭ꯔꯣ ꯊꯣꯡꯉꯨꯔꯣ ꯊꯣꯡꯉꯣꯏ ꯆꯥꯛ ꯑꯝꯇ ꯊꯣꯡꯉꯣꯏꯌꯦ ꯃꯧ ꯍꯜꯂꯛꯄꯤ ꯀꯣꯏꯕ ꯅꯪꯕꯨ ꯀꯔꯤꯒꯤ ꯑꯩꯅ ꯆꯥꯛ ꯊꯣꯡꯗꯨꯅ ꯄꯤꯖꯔꯣꯏ ꯑꯃꯠꯇ ꯌꯦꯡꯒꯦꯕ ꯑꯁ ꯁꯤꯕꯨ ꯋꯥꯅꯤꯅ ꯌꯦꯡꯒꯦ ꯑꯩꯅ ꯉꯝꯕ꯭ꯔꯥ ꯅꯪꯅ ꯉꯝꯕ꯭ꯔꯥ ꯍꯥꯏꯕꯗꯣ ꯌꯦꯡꯒꯦꯕ ꯃꯧ ꯅꯠꯇ꯭ꯔꯕꯗꯤ ꯅꯨꯄꯤ ꯑꯝꯇ ꯂꯩꯇꯕꯗꯧꯅ ꯍꯥꯏꯔꯝꯂꯒ ꯊꯣꯛꯈꯤ ꯀꯣꯛꯐꯥꯏꯅ ꯍꯥꯏꯖꯩ ꯑꯩꯈꯣꯏ ꯃꯥꯁꯦ ꯇꯣꯛ ꯆꯩꯔꯛ ꯐꯨꯈ꯭ꯔꯕ ꯋꯥꯈꯜ ꯅꯨꯡꯉꯥꯏꯔꯕ ꯀꯥꯟꯁꯤꯗꯕ ꯃꯊꯪꯒꯤ ꯑꯌꯨꯛꯅꯤ ꯂꯩ ꯃꯍꯜ ꯑꯍꯤꯡ ꯑꯃꯗ ꯇꯨꯝꯊꯕ ꯌꯥꯕ ꯅꯠꯇꯦ ꯉꯟꯇꯥꯅ ꯃꯐꯤꯁꯦ ꯁꯤꯜꯂꯤ ꯀꯣꯛꯐꯥꯏꯅ ꯃꯃꯥꯒꯤ ꯃꯇꯧ ꯑꯗꯨꯗ ꯍꯪꯉꯤ ꯏꯃꯥ ꯑꯁꯨꯛ ꯉꯟꯅ ꯀꯗꯥꯏ ꯆꯠꯇꯣꯏꯅꯣ ꯍꯣꯏ ꯏꯆꯥꯒꯤ ꯃꯧ ꯍꯥꯏꯔꯨꯒꯦ ꯃꯧ ꯀꯔꯤ ꯏꯆꯥꯒꯤ ꯊꯋꯥꯏꯅ ꯌꯥꯝ ꯅꯨꯡꯁꯤꯖꯕꯤ ꯃꯧ ꯍꯜꯂꯛꯄꯤꯗꯣ ꯃꯥꯒꯤ ꯃꯅꯥꯛꯇ ꯆꯠꯂꯨꯒꯦ ꯏꯃꯥ ꯃꯈꯣꯏꯗꯗꯤ ꯀꯩꯗꯧꯕ ꯆꯠꯇꯣꯏꯅꯣꯕ ꯏꯆꯥꯒꯤ ꯊꯃꯣꯏꯅ ꯑꯁꯨꯛ ꯌꯥꯝꯅ ꯄꯥꯝꯂꯨꯔꯤꯕ ꯅꯨꯄꯤꯗꯣ ꯃꯥꯒꯤ ꯃꯁꯛꯇꯣ ꯑꯃꯨꯛꯇ ꯌꯦꯡꯂꯨꯒꯦ ꯇꯧꯅꯤ ꯃꯃꯥꯒꯤ ꯋꯥꯍꯩ ꯑꯁꯤꯗ ꯀꯣꯛꯐꯥꯏꯅ ꯅꯣꯛꯐꯦꯠ ꯇꯧꯗꯨꯅ ꯑꯩꯈꯣꯏ ꯃꯥꯁꯤꯃ ꯑꯁꯤꯕꯨ ꯆꯠꯇ꯭ꯔꯁꯨ ꯌꯥꯕꯁꯤꯕꯨ ꯆꯠꯇꯕ ꯌꯥꯗꯕ ꯑꯗꯨꯏꯅꯤ ꯑꯗꯨꯗꯤ ꯏꯃꯥꯅ ꯃꯣꯏꯗ ꯆꯠꯄꯗꯨꯗ ꯃꯥꯕꯨ ꯌꯥꯝ ꯊꯨꯅ ꯂꯨꯍꯣꯡꯅꯕ ꯋꯥꯁꯨ ꯍꯥꯏꯕꯤꯔꯝꯃꯨ ꯑꯩꯅ ꯆꯦꯜꯂꯁꯤꯅ ꯍꯥꯏꯕꯗꯗꯤꯅꯦ
ꯃꯥꯅ ꯃꯇꯥꯡ ꯆꯥꯗ꯭ꯔꯤ ꯍꯥꯏꯅ ꯌꯩꯊꯣꯛꯇꯨꯅ ꯑꯗꯨꯝ ꯂꯩꯔꯦꯕ ꯍꯣꯏ ꯏꯃꯥꯅꯅꯦ ꯐꯖꯅ ꯍꯥꯏꯔꯝꯒꯦ ꯏꯃꯥꯅꯦ ꯆꯠꯂꯨꯈꯤꯒꯦ ꯍꯩ ꯏꯃꯥꯅ ꯍꯜꯂꯛꯂꯒ ꯆꯥꯅꯕ ꯅꯪꯅꯦ ꯆꯥꯛꯀꯗꯣ ꯐꯖꯅ ꯊꯣꯡꯗꯣꯛꯂꯝꯃꯨ ꯏꯟꯁꯥꯡ ꯀꯩꯗꯣ ꯍꯥꯎꯍꯜꯂꯝꯃꯨꯀꯣ ꯍꯣꯏ ꯏꯃꯥ ꯆꯠꯂꯤ ꯍꯥꯏꯔꯝꯗꯨꯅ ꯊꯣꯛꯈꯤ ꯀꯣꯛꯐꯥꯏꯅ ꯅꯣꯛꯐꯦꯠ ꯇꯧꯅ ꯍꯥꯏꯖꯩ ꯑꯩꯈꯣꯏ ꯏꯃꯥꯁꯦ ꯃꯁꯥꯒꯤ ꯊꯃꯣꯏꯕꯨ ꯃꯁꯛ ꯃꯨꯟꯅ ꯈꯪꯉꯤ ꯃꯁꯥ ꯑꯩꯅ ꯃꯥꯕꯨ ꯑꯁꯨꯛ ꯅꯨꯡꯁꯤꯖꯕꯁꯦ ꯈꯪꯕꯤꯗꯨꯅ ꯃꯥꯅ ꯍꯦꯛꯇ ꯃꯃꯧ ꯍꯥꯏꯕ ꯆꯠꯂꯤꯅꯦꯕ ꯈꯔ ꯊꯨꯅ ꯂꯨꯍꯣꯡꯅꯕ ꯋꯥ ꯍꯥꯏꯔꯝꯂꯕꯗꯤ ꯐꯅꯤꯗ ꯀꯟꯅꯗꯦ ꯋꯥꯈꯜꯁꯨ ꯅꯨꯡꯉꯥꯏ ꯍꯣꯔꯦꯟ ꯏꯃꯥꯅ ꯍꯔꯥꯎꯖꯅꯕ ꯆꯥꯛꯇꯨ ꯑꯣꯏꯅ ꯊꯣꯡꯗꯣꯛꯄꯤꯔꯨꯈꯤꯒꯦ ꯑꯁꯤ ꯈꯟꯗꯨꯅ ꯍꯔꯥꯎꯅ ꯆꯥꯛꯈꯨꯝꯗ ꯆꯪꯈ꯭ꯔꯦ ꯃꯍꯥꯛ ꯂꯩꯃꯍꯜꯅ ꯍꯥꯏꯖꯩ ꯍꯔꯥꯎꯅꯤꯕ ꯅꯪ ꯌꯥꯝ ꯍꯔꯥꯎꯅꯤꯕ ꯃꯧ ꯍꯜꯂꯛꯄꯤꯗꯨ ꯀꯣꯏꯔꯒ ꯌꯥꯝ ꯂꯦꯞꯆꯅꯤ ꯁꯤꯅꯦꯕ ꯉꯁꯤꯗꯤ ꯈꯪꯉꯤ ꯊꯤꯔꯦꯡꯈꯩ ꯍꯦꯛꯇ ꯉꯥꯡꯊꯔꯨꯒꯦꯕ ꯀꯔꯤꯒꯤ ꯂꯨꯍꯣꯡꯕ ꯉꯁꯤꯅꯅꯦ ꯕꯤꯗꯥꯏ ꯑꯣꯏꯍꯟꯒꯦ ꯈꯪꯉꯤ ꯁꯥꯎꯅꯤꯡꯅ ꯌꯥꯝ ꯐꯤꯡꯅ ꯃꯍꯥꯛ ꯆꯠꯂꯤ ꯀꯣꯏꯊꯤ ꯊꯤꯔꯕꯗ ꯃꯌꯨꯝ ꯑꯗꯨ ꯈꯪꯂꯦ ꯍꯦꯛꯇ ꯆꯪꯁꯤꯟꯕ ꯍꯥꯏꯗꯨꯅꯤ ꯑꯩ ꯇꯧꯒꯦꯕ ꯃꯍꯥꯛ ꯐꯤꯡꯅ ꯆꯪꯁꯤꯜꯂꯤ ꯁꯨꯃꯥꯡ ꯑꯗꯨ ꯂꯦꯞꯇꯨꯅ ꯀꯧꯏ ꯌꯨꯝꯁꯤꯕꯨ ꯃꯤ ꯂꯩꯕ꯭ꯔꯣ ꯃꯤ ꯂꯥꯛꯏꯌꯦ ꯃꯄꯥꯟꯗ ꯑꯝꯇ ꯊꯣꯛꯄꯤꯔꯣ ꯇꯝꯐꯥꯅ ꯊꯣꯛꯂꯛꯇꯨꯅ ꯀꯅꯥ ꯍꯪꯕꯤꯕ ꯌꯨꯝꯁꯦ ꯏꯕꯦꯝꯃ ꯊꯥꯖꯒꯤ ꯌꯨꯝ ꯑꯣꯏꯕꯤꯔꯕ꯭ꯔꯥ ꯃꯥꯅꯤ ꯃꯥ ꯃꯁꯥꯕꯨ ꯂꯩꯕ꯭ꯔꯣ ꯑꯃꯨꯛꯇ ꯋꯥꯔꯤ ꯃꯁꯥꯒꯦ ꯍꯥꯏꯅ ꯇꯧꯕꯅꯤ ꯑꯧ ꯂꯩꯌꯦ ꯀꯧꯊꯣꯛꯆꯒꯦ ꯌꯥꯅꯤ ꯃꯪꯒꯣꯜꯁꯤꯗ ꯉꯥꯏꯍꯥꯛ ꯀꯥꯈꯠꯄꯤꯔꯛꯎ ꯐꯝꯁꯦ ꯀꯥꯈꯠꯇꯨꯅ ꯐꯝꯊꯩ ꯇꯝꯐꯥꯅ ꯃꯆꯥꯅꯨꯄꯤꯕꯨ ꯀꯧꯊꯣꯛꯏ ꯊꯥꯖꯁꯨ ꯊꯣꯛꯂꯛꯏ ꯃꯥꯕꯨ ꯎꯅꯒꯅꯤ ꯍꯥꯏꯅ ꯂꯥꯛꯂꯤꯕ ꯅꯨꯄꯤꯁꯤ ꯃꯥꯅ ꯍꯥꯟꯅ ꯃꯁꯛ ꯈꯪꯕ ꯅꯠꯇꯦ ꯑꯗꯨꯅ ꯍꯪꯉꯤ ꯀꯅꯥ ꯑꯣꯏꯔꯕꯅꯣ ꯑꯩ ꯀꯣꯛꯐꯥꯏꯒꯤ ꯃꯃꯥꯅꯤ ꯍꯥ ꯕꯦꯝꯃ ꯏꯆꯥꯅꯨꯄꯥꯗꯨ ꯄꯥꯈꯪꯅꯤ ꯀꯔꯤꯒꯤꯅꯣ ꯅꯪꯅ ꯏꯆꯥꯅꯨꯄꯥꯗꯨꯕꯨ ꯃꯣꯏꯊꯦꯝ ꯇꯧꯗꯨꯅ ꯐꯥꯕꯤꯔꯤꯕ ꯇꯝꯐꯥꯅ ꯀꯩꯅꯣꯗ ꯀꯔꯤ ꯋꯥꯉꯥꯡꯅꯣ ꯃꯗꯨꯕꯨ ꯏꯅꯥꯎ ꯍꯥꯏꯒꯗ꯭ꯔꯥ ꯅꯪꯒꯤ ꯅꯆꯥꯅꯨꯄꯤ ꯍꯜꯂꯛꯄꯤꯁꯤꯅ ꯑꯩꯒꯤ ꯏꯆꯥꯅꯨꯄꯥꯗꯣ ꯄꯨꯡꯁꯨꯝ ꯍꯦꯛ ꯁꯨꯝꯕꯤꯈ꯭ꯔꯦ ꯑꯗꯨꯗꯤ ꯍꯥꯏꯅꯨꯗ ꯍꯥꯏ ꯇꯥꯕꯅꯤ ꯀꯩꯅꯣ ꯑꯁꯦꯡꯕꯅꯤ ꯑꯩꯅ ꯍꯥꯏꯔꯤꯁꯦ ꯏꯕꯦꯝꯃ ꯈꯨꯗꯛ ꯑꯁꯤꯗꯒꯤ ꯅꯪ ꯑꯩꯒꯤ ꯏꯆꯥꯅꯨꯄꯥꯒꯤ ꯋꯥꯈꯜ ꯊꯥꯗꯣꯛ ꯃꯍꯥꯛꯇꯤ ꯄꯥꯈꯪꯅꯤ ꯄꯥꯈꯪ ꯀꯣꯟꯁꯦꯡꯅꯤ ꯍꯜꯂꯛꯄꯤ ꯑꯃꯕꯨ ꯏꯃꯥ ꯑꯣꯏꯅ ꯂꯧꯁꯤꯟꯕ ꯑꯩ ꯈꯛ ꯉꯝꯂꯣꯏ ꯑꯩꯅ ꯉꯁꯤ ꯃꯐꯝ ꯑꯁꯤꯗ ꯂꯥꯛꯇꯨꯅ ꯍꯥꯏꯔꯝꯂꯤ ꯋꯥ ꯑꯁꯤꯁꯨꯅꯦ ꯃꯁꯤꯅ ꯑꯔꯣꯏꯕ ꯑꯣꯏꯍꯜꯂꯨ ꯊꯥꯖꯗꯤ ꯋꯥ ꯑꯝꯇ ꯈꯨꯝꯕ ꯉꯝꯗ꯭ꯔꯦ ꯇꯝꯐꯥ ꯏꯀꯥꯏꯕꯗꯤ ꯐꯥꯎꯔꯤ ꯑꯗꯨꯕꯨ ꯏꯀꯥꯏ ꯅꯨꯡꯁꯤ ꯌꯥꯅꯅ ꯈꯨꯝꯃꯤ ꯁꯣꯝꯗꯤ ꯊꯧ ꯌꯥꯝ ꯂꯩꯇꯦꯅ ꯃꯊꯣꯡ ꯃꯔꯝ ꯈꯪꯗꯅ ꯑꯗꯨꯝ ꯍꯦꯛꯇ ꯍꯥꯏꯕꯤꯒꯅꯨ ꯀꯔꯤꯒꯤ ꯃꯊꯣꯡ ꯃꯔꯝ ꯈꯪꯗꯕ ꯄꯥꯎ ꯑꯁꯦ ꯑꯩꯅ ꯆꯞ ꯆꯥꯅ ꯇꯥꯔ ꯃꯇꯨꯡꯗ ꯂꯥꯛꯄꯅꯤ ꯅꯆꯥꯅꯨꯄꯤꯁꯤꯅ ꯏꯆꯥꯅꯨꯄꯥꯁꯤꯕꯨ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯀꯧꯗꯨꯅ ꯎꯅꯗꯨꯅ ꯂꯩꯔꯦ ꯑꯩꯗꯤ ꯃꯤꯒꯤ ꯃꯃꯥꯡꯗ ꯌꯥꯝ ꯏꯀꯥꯏꯖꯩꯌꯦ ꯑꯗꯨꯒꯅꯦ ꯕꯦꯝꯃ ꯏꯆꯥꯅꯨꯄꯥꯁꯦ ꯃꯃꯥ ꯑꯩꯅ ꯍꯟꯗꯛꯀꯤ ꯃꯇꯥꯡ ꯑꯁꯤꯗ ꯆꯥꯎꯅ ꯂꯨꯍꯣꯡꯒꯅꯤ ꯃꯁꯤꯗ ꯅꯪ ꯈꯛ ꯌꯦꯜꯂꯛꯀꯅꯨꯀꯣ ꯌꯦꯜꯂꯛꯀꯅꯨ ꯍꯣ ꯅꯆꯥꯅꯨꯄꯥꯗꯣ ꯑꯩꯈꯣꯏꯅ ꯐꯥꯗꯤꯌꯦ ꯃꯁꯥꯅ ꯃꯈꯣꯡꯅ ꯊꯣꯡꯅ ꯂꯥꯛꯆꯕꯅꯤ ꯍꯣ ꯍꯥꯏꯖꯤꯜꯂꯨ ꯌꯥꯔꯦ ꯑꯩꯅ ꯂꯣꯏꯅ ꯈꯪꯉꯤ ꯍꯧꯒꯠꯇꯨꯅ ꯑꯃꯨꯛ ꯃꯈꯥ ꯇꯥꯏ ꯁꯥꯒꯩ ꯑꯃꯗ ꯇꯤꯜꯂꯨꯔꯕꯗꯤ ꯉꯝꯅꯕ ꯂꯩꯅꯕ ꯍꯣꯠꯅꯧ ꯍꯣꯏ ꯂꯥꯏꯕꯛ ꯊꯤꯕ ꯍꯥꯏꯕꯁꯦ ꯃꯤꯑꯣꯏ ꯀꯅꯥꯝꯇꯅ ꯑꯣꯏꯅꯤꯡꯕ ꯅꯠꯇꯦ ꯃꯤꯅ ꯀꯔꯤ ꯍꯥꯏꯅꯈꯤꯅꯤ ꯍꯥꯏꯕ ꯋꯥꯈꯜ ꯑꯁꯤꯁꯨ ꯈꯔꯗꯤ ꯈꯟꯕ ꯐꯩ ꯑꯩ ꯑꯃꯨꯛ ꯆꯠꯂꯤ ꯑꯁꯨꯝꯅ ꯍꯥꯏꯔꯝꯗꯨꯅ ꯂꯩꯃꯍꯜ ꯆꯠꯈ꯭ꯔꯦ ꯇꯝꯐꯥꯅ ꯀꯌꯥꯗ ꯁꯛꯇꯥ ꯅꯨꯡꯁꯤꯗ꯭ꯔꯤꯕ ꯃꯤꯅꯣ ꯌꯦꯡꯉꯨꯅꯦ ꯃꯆꯥꯅꯨꯄꯤꯗ ꯑꯣꯟꯁꯤꯟꯗꯨꯅ ꯑꯃꯨꯛ ꯉꯥꯡꯉꯤ ꯐꯔꯝꯂꯅꯤ ꯍꯧꯖꯤꯛꯇꯤ ꯃꯤꯅ ꯂꯥꯛꯇꯨꯅ ꯊꯤꯅ ꯉꯥꯡꯂꯝꯂꯦꯗꯅꯁꯦ ꯄꯦꯜꯂꯕ꯭ꯔꯥ ꯅꯪ ꯄꯦꯜꯂꯕꯣ ꯅꯃꯥ ꯑꯩꯅ ꯇꯧꯅꯨ ꯍꯥꯏꯕꯁꯦ ꯅꯪ ꯌꯥꯗꯦꯕ ꯅꯪꯁꯦ ꯍꯜꯂꯛꯄꯤ ꯅꯪ ꯃꯁꯤ ꯈꯛ ꯀꯥꯎꯅꯨꯅꯦ ꯊꯥꯖꯁꯨ ꯃꯥꯒꯤ ꯊꯃꯣꯏꯗ ꯄꯥꯟꯕ ꯍꯥꯏꯕꯗꯨ ꯑꯣꯏꯈ꯭ꯔꯦ ꯀꯞꯂꯤꯅ ꯍꯥꯏꯖꯩ ꯏꯃꯥ ꯅꯆꯥ ꯂꯥꯟꯈ꯭ꯔꯦ ꯅꯁꯥꯒꯤ ꯋꯥꯈꯜ ꯑꯁꯤꯅ ꯊꯦꯟꯈ꯭ꯔꯦ ꯑꯃꯨꯛ ꯍꯟꯅ ꯅꯪ ꯅꯨꯄꯥꯗꯨꯒ ꯎꯅꯕ ꯌꯥꯔꯣꯏ ꯅꯨꯄꯥꯗꯨꯒꯤ ꯋꯥꯈꯜꯁꯨ ꯈꯟꯕ ꯌꯥꯔꯣꯏ ꯀꯌꯥꯗꯤ ꯏꯀꯥꯏꯔꯕꯅ ꯌꯦꯡꯉꯨꯅꯦ ꯑꯩ ꯊꯥꯖ ꯏꯃꯨꯡꯗ ꯆꯦꯟꯁꯤꯟꯈꯤ ꯇꯝꯐꯥꯅ ꯑꯃꯨꯛ ꯍꯥꯏꯖꯩ ꯇꯣꯜꯂꯤꯗꯀꯣ ꯅꯤꯉꯣꯜ ꯄꯣꯛꯄ ꯑꯩꯈꯣꯏꯁꯦ ꯌꯥꯝꯅ ꯇꯣꯟꯕ ꯖꯥꯠꯅꯤ ꯁꯣꯝꯗ ꯂꯩꯃꯍꯜꯗꯤ ꯃꯆꯤꯜ ꯄꯦꯟꯅ ꯉꯥꯡꯂꯝꯕꯒꯤ ꯋꯥꯈꯜ ꯌꯥꯝ ꯅꯨꯡꯉꯥꯏꯅ ꯃꯌꯨꯝꯗ ꯍꯜꯂꯛꯏ ꯀꯣꯛꯐꯥꯏꯁꯨ ꯃꯃꯥꯕꯨ ꯍꯜꯂꯛꯄ ꯈꯧꯔꯥꯡꯅ ꯉꯥꯏꯔꯝꯕꯅꯤ ꯃꯃꯥꯅ ꯋꯥꯈꯜ ꯅꯨꯡꯉꯥꯏꯅ ꯍꯜꯂꯛꯄꯗꯨꯗ ꯃꯍꯥꯛꯅ ꯈꯟꯖꯩ ꯑꯩꯈꯣꯏ ꯏꯃꯥꯁꯦ ꯉꯧꯇꯅ ꯍꯜꯂꯛꯏ ꯁꯣꯏꯗ꯭ꯔꯦ ꯂꯨꯍꯣꯡꯕꯗꯨ ꯁꯣꯏꯅ ꯌꯥꯔꯝꯂꯅꯤ ꯅꯨꯡꯉꯥꯏꯔꯦꯗ ꯃꯥꯅ ꯃꯃꯥꯗ ꯍꯪꯉꯤ ꯏꯃꯥ ꯂꯨꯍꯣꯡꯕꯗꯨ ꯌꯥꯔꯕꯣ ꯀꯔꯝ ꯀꯥꯟꯗ ꯍꯣꯡꯉꯁꯦꯅ ꯍꯥꯏꯔꯒꯦ ꯂꯩꯃꯍꯜꯅ ꯃꯥꯏꯊꯣꯡ ꯑꯃꯗ ꯁꯠ ꯑꯣꯟꯗꯨꯅ ꯀꯅꯥꯒꯤ ꯂꯨꯍꯣꯡꯕ ꯀꯅꯥ ꯂꯨꯍꯣꯡꯗꯧꯔꯤꯒꯦ ꯀꯩꯅꯣ ꯁꯛꯄ ꯑꯃ ꯑꯣꯟꯈ꯭ꯔꯤꯁꯤꯅ ꯅꯨꯄꯤꯗꯣ ꯑꯩꯅ ꯊꯤꯅ ꯆꯩꯔꯝꯂꯕꯅꯤ ꯀꯔꯤ ꯊꯣꯛꯑꯦꯅ ꯇꯧꯖ ꯁꯥꯏꯅꯣ ꯃꯔꯥꯏꯕꯛ ꯊꯤꯔꯦ ꯍꯥꯏꯅ ꯈꯪꯂꯕꯗꯤ ꯂꯦꯝꯅꯁꯨ ꯂꯩꯌꯨꯗꯅ ꯀꯩꯅꯣ ꯍꯥꯏꯁꯤꯕ ꯅꯪꯒꯤꯁꯦ ꯃꯉꯣꯟꯗ ꯉꯥꯡꯕ ꯆꯠꯂꯤꯔꯣ ꯍꯥꯏꯁꯦ ꯅꯠꯇ꯭ꯔꯕꯗꯤ ꯉꯥꯡꯂꯝꯂꯕꯅꯤ ꯏꯆꯤꯜꯂꯁꯤ ꯄꯦꯟꯅ ꯂꯣꯏꯔꯤꯗꯅ ꯑꯩꯗꯤ ꯑꯁ ꯏꯃꯥ ꯀꯩꯅꯣ ꯍꯥꯏꯕ ꯅꯪꯅ ꯇꯧꯔꯤꯁꯦ ꯑꯩꯅꯗꯤ ꯅꯨꯄꯤ ꯍꯥꯏꯅꯕ ꯆꯠꯈ꯭ꯔꯦꯅ ꯋꯥꯈꯜ ꯀꯥꯏꯁꯦ ꯀꯌꯥꯗ ꯅꯨꯡꯉꯥꯏꯔꯤꯕꯅꯣ ꯃꯥꯒꯨꯝꯕꯤ ꯑꯃꯠꯇ ꯀꯣꯏꯕ ꯌꯥꯔꯣꯏ ꯏꯃꯥꯅ ꯑꯊꯨꯕ ꯃꯇꯝꯗ
ꯏꯁꯥꯒꯤ ꯅꯨꯄꯤ ꯑꯃ ꯊꯤꯒꯅꯤ ꯑꯗꯨꯒꯅꯦ ꯆꯥꯎꯅ ꯂꯨꯍꯣꯡꯒꯅꯤ ꯍꯥꯏꯗꯨꯅ ꯁꯪꯒꯦ ꯇꯧꯏ ꯑꯃꯨꯛ ꯍꯪꯉꯤ ꯆꯥꯛꯇꯤ ꯊꯣꯡꯂꯕ ꯅꯠꯇ꯭ꯔꯥ ꯆꯥꯕ ꯌꯥꯔꯣꯏ ꯆꯥꯛꯀ ꯆꯥꯕ ꯌꯥꯔꯣꯏꯕ ꯑꯩꯅꯁꯨ ꯀꯌꯥ ꯍꯔꯥꯎꯅ ꯊꯣꯡꯈ꯭ꯔꯤꯕ ꯆꯥꯔꯨꯒꯦ ꯉꯁꯤꯒꯤ ꯋꯥꯈꯜꯁꯨ ꯌꯥꯝ ꯅꯨꯡꯉꯥꯏ ꯆꯥꯛ ꯕꯣꯔꯥ ꯑꯃꯇꯪ ꯆꯥꯊꯣꯛꯎꯒꯦ ꯀꯣꯛꯐꯥꯏꯅ ꯃꯊ꯭ꯋꯥꯏ ꯅꯨꯡꯉꯥꯏꯇꯅ ꯂꯣꯏꯔꯦꯗꯅ ꯑꯩꯗꯤ ꯑꯩꯈꯣꯏ ꯏꯃꯥꯁꯦ ꯃꯕꯨꯛ ꯌꯥꯝ ꯐꯠꯇꯕ ꯃꯤꯅꯦ ꯃꯁꯦ ꯑꯁ ꯀꯃꯥꯏꯅ ꯇꯧꯅꯤ ꯑꯩꯗꯤ ꯊꯥꯖꯅ ꯑꯩꯕꯨ ꯀꯔꯤꯅꯤ ꯍꯥꯏꯅ ꯈꯜꯂꯝꯒꯅꯤ ꯅꯨꯃꯤꯠ ꯑꯁꯤꯗꯒꯤ ꯊꯥꯖ ꯑꯃꯗꯤ ꯀꯣꯛꯐꯥꯏ ꯃꯈꯣꯏ ꯑꯅꯤ ꯂꯥꯞꯅꯕ ꯍꯥꯏꯕꯗꯨ ꯑꯣꯏꯈ꯭ꯔꯦ ꯀꯣꯛꯐꯥꯏꯅ ꯊꯥꯖ ꯍꯣꯏ ꯂꯩꯀꯥꯏꯗ ꯆꯠꯇꯨꯅ ꯃꯥꯕꯨ ꯎꯅꯅꯕ ꯐꯅ ꯀꯟꯅ ꯍꯣꯠꯅꯕꯗ ꯑꯗꯨꯃꯛ ꯍꯣꯠꯅꯕ ꯉꯝꯗ꯭ꯔꯦ ꯅꯣꯡꯃ ꯆꯥꯏꯕꯤꯅ ꯂꯥꯛꯇꯨꯅ ꯃꯆꯦ ꯂꯩꯃꯍꯜꯗ ꯍꯥꯏ ꯏꯆꯦ ꯋꯥꯁꯦ ꯑꯩ ꯍꯦꯛꯇ ꯍꯥꯏꯔꯒꯦꯀꯣ ꯀꯔꯤ ꯋꯥꯅꯣ ꯍꯥꯏꯌꯨꯅꯦ ꯑꯗꯨꯕꯨꯔꯣ ꯑꯩꯒꯤ ꯏꯄꯥꯝꯂꯣꯝꯗ ꯑꯩꯈꯣꯏꯒꯤ ꯍꯦꯛ ꯊꯪꯅꯕ ꯌꯨꯝ ꯑꯗꯨꯗꯅꯦ ꯂꯩꯁꯥꯕꯤ ꯑꯃ ꯂꯩꯌꯦ ꯃꯅꯥꯎꯁꯤꯡ ꯃꯧꯄ꯭ꯋꯥꯁꯤꯡꯒꯤ ꯍꯣꯠꯅꯕꯗ ꯃꯌꯨꯝꯗꯤ ꯄꯥꯜꯍꯧꯗ꯭ꯔꯦ ꯌꯥꯝꯅ ꯏꯪ ꯇꯞꯄꯤ ꯅꯨꯄꯤꯗꯣ ꯁꯨꯕ ꯅꯣꯝꯕꯁꯨ ꯌꯥꯝ ꯀꯜꯂꯤ ꯃꯥꯕꯨ ꯑꯣꯏꯅ ꯑꯩꯈꯣꯏ ꯀꯣꯛꯐꯥꯏꯗ ꯂꯨꯍꯣꯡꯕꯤꯔꯁꯤꯔ ꯍꯥꯏꯅ ꯁꯨꯝ ꯋꯥꯍꯧꯗꯣꯛꯀꯦ ꯇꯧꯕ ꯃꯁꯤꯗ ꯍꯔꯥꯎꯅ ꯑꯁꯨꯛ ꯅꯨꯡꯉꯥꯏꯕ ꯋꯥ ꯑꯗꯨꯕꯨ ꯅꯪꯅ ꯅꯍꯥꯟꯈꯩ ꯑꯩꯉꯣꯟꯗ ꯍꯥꯏꯗꯅ ꯂꯩꯔꯤꯕ ꯀꯔꯤꯒꯤꯅꯣ ꯌꯥꯔꯦ ꯑꯩꯒꯤꯗꯤ ꯌꯥꯔꯦ ꯑꯁꯦꯡꯒꯤ ꯌꯥꯔꯦꯀꯣ ꯏꯆꯦ ꯂꯩꯁꯥꯕꯤꯕꯨ ꯑꯣꯏꯔꯗꯤ ꯌꯥꯔꯦ ꯂꯩꯁꯥꯕꯤ ꯍꯥꯏꯕꯨ ꯁꯦꯡꯇ꯭ꯔꯤꯛ ꯁꯦꯡꯂꯤꯕꯅꯤ ꯑꯗꯨꯗꯤꯅꯦ ꯍꯌꯦꯡꯃꯛ ꯑꯩꯈꯣꯏꯗ ꯆꯠꯂꯨꯁꯤ ꯅꯨꯄꯤ ꯍꯥꯏꯔꯨꯁꯤ ꯍꯣꯏ ꯏꯆꯦ ꯂꯩꯃꯍꯜꯗꯤ ꯊꯣꯏꯅ ꯍꯦꯟꯅ ꯍꯔꯥꯎꯖꯔꯝꯃꯤ ꯃꯆꯥꯅꯨꯄꯥꯗ ꯍꯥꯏ ꯏꯕꯨꯡꯉꯣ ꯏꯆꯥꯒꯤ ꯅꯨꯄꯤ ꯌꯥꯝꯅ ꯐꯕꯤ ꯂꯩꯁꯥꯕꯤ ꯑꯃ ꯂꯩꯔꯦ ꯍꯥꯏ ꯏꯃꯥ ꯑꯌꯨꯝꯒ ꯄꯥꯜꯂꯔꯣꯏ ꯅꯨꯄꯤꯒ ꯊꯤꯔꯔꯣꯏ ꯍꯩ ꯀꯔꯤꯅꯣ ꯉꯥꯡꯂꯤꯗꯣ ꯍꯌꯦꯡꯃꯛ ꯏꯃꯥꯅꯦ ꯃꯤ ꯄꯨꯗꯨꯅ ꯅꯨꯄꯤ ꯍꯥꯏꯅꯕ ꯆꯠꯂꯨꯅꯤ ꯂꯨꯍꯣꯡꯅꯕꯁꯨ ꯊꯨꯅ ꯇꯧꯁꯤ ꯑꯩꯅꯅꯦ ꯍꯥꯏꯔꯝꯒꯗꯣꯔꯤꯕꯅꯤ ꯍꯩ ꯅꯃꯥꯟꯅꯕ ꯈꯔ ꯀꯧꯔꯒꯅꯦ ꯌꯨꯝ ꯀꯩ ꯁꯦꯝꯖꯤꯟꯅꯕ ꯇꯧꯀꯣ ꯑꯩ ꯂꯨꯍꯣꯡꯕ ꯉꯝꯃꯣꯏꯀꯣ ꯅꯪ ꯑꯉꯥꯡ ꯃꯆꯥ ꯅꯠꯇ꯭ꯔꯕꯅꯤ ꯇꯨꯃꯤꯟꯅ ꯂꯩꯌꯨ ꯅꯃꯥꯏꯅ ꯍꯥꯏꯕ ꯁꯤꯗ ꯏꯜꯂꯨ ꯃꯊꯪꯒꯤ ꯅꯨꯃꯤꯠꯇ ꯂꯩꯃꯍꯜ ꯑꯆꯥ ꯑꯊꯛ ꯃꯌꯥꯝ ꯑꯃ ꯄꯨꯗꯨꯅ ꯆꯥꯏꯕꯤꯒ ꯑꯔꯨꯕꯤꯒ ꯂꯣꯏꯅꯅ ꯃꯆꯥꯅꯨꯄꯥꯒꯤ ꯅꯨꯄꯤ ꯃꯃꯧ ꯅꯨꯄꯤ ꯍꯥꯏꯅꯕꯅꯤ ꯍꯥꯏꯅ ꯍꯔꯥꯎ ꯍꯔꯥꯎꯅ ꯆꯠꯈꯤꯔꯝꯃꯤ ꯂꯥꯏꯕꯛ ꯐꯗꯨꯅ ꯅꯨꯄꯤ ꯃꯌꯨꯝꯅꯁꯨ ꯍꯔꯥꯎ ꯍꯔꯥꯎꯅ ꯌꯥꯔꯛꯂꯤ ꯃꯇꯝ ꯏꯀꯥꯟ ꯀꯥꯟꯅꯗꯅ ꯑꯔꯤꯕ ꯑꯔꯤꯕꯤ ꯑꯅꯤꯗꯨ ꯂꯥꯏꯕꯛꯇ ꯊꯨꯡꯅꯧ ꯍꯥꯏꯅ ꯇꯝꯂꯝꯗꯨꯅ ꯂꯨꯍꯣꯡꯈꯤꯔꯝꯃꯤ